Mayam Bokrum Sari Adon Virus Impact News ni Rajnong Tangbam Manu Huna Hariba 360 degree analysis of news and events the Mayam Butaram Okcheri. Ngasi Manu Hunaki studio the Langs in the Liberiba Kogi guest asi Miyamna Twidona Kanaraba Maruina Kogi Mihat Padi Oraga. Killer the orga, killer the orgami handing the ba, Natraga Kugi, Yaskulgi, Bakang, Angau Bahargas Konaba, Natraga Hek Ubuda, took Lau Power Haiba, Power Badumio, Natraga Kugi, Generation Asigi, entertainer of this generation, Hide Su Kanabaya Rabatum Lava Yamna, interesting way Baku Manipuri film gi, actor money, none other than Gurumayam Boni Sharmani Hamter Boni Putaramokcheri. Welcome to the show, appreciate you joining. Ada Boni se karano hai basite koi film dalak Boni ki filmography hai tare adre film yo mang da koi sumang lila yarom basite ki mayam na uhog bakara ari film sida uriba mayam sida ki o Boni se smai to boy re ana mayam na impression am leina ba aduna tabida Boni ki taseng ba real life sida kari no hai Boni ki yam nang na ba mi sing na khang bana tana manipur ki ayam min dikhana de to ngasi ki manu hun ki tanja sida Boni se karano hai ba ki tanja to koi khang na ba tanja to logja ki hai tare aduna koi hek hau bu matam sida Boni ki angang ori ngai degi haipetang wari do to biraga film da tam tam laksi hujiki ahan basida koi ki maruin imung haitare ne imung dei hore mi khodi madune imung gi wari sa haipetang libero imung da kana kana leiba kamai to ba kamai na horokhiba hatung libi ai hujik chai nifu plus ni horokpa punsi ge saruk tagi hujik phobda film da kaida mantri sadana digi nungai ba character mayam am si yaukre yamna paisa crore pati sada mi bu sanga dongna hadana ga yeng ba yamna tamthi ba character mayam ama even mantri bo sagre ai reality da di ai punsi da di sai ni fu journey se ai reality da di awa ba punsi hai na adum tangkakse mayam gi mirak tindana huji phobada sum mayam gi matung injadana mayam na nungsibi badagi khar khara ai gi tawjariba art ki field sida kitang kitang mayam na khangbi ba sigi nungai badi lei aduwa taklo on thok kanda ai reality da di yam tragedy oi ba punsi ma dum loiner ga lei mase ai mapok sida ishwarna piramba ai gi khudol oi gadra gaina punsi gi matang yor kanda da ai emotional oi ga tawa being a dagi imagi ima babagi kano da aina taibang mangkhong narakpa aina gyan tarakpa matam dagi adum khoi imung si yamna fibam zada ba broken family ma ni hainu jum yumban telangaya hip aina alman haiba maina yumhong yamna toiba toiri si kai no imung manungi hingol ama leibasi hingol si yonthoga aduda paisa phangakpaduna khare hena taba mafam amada amu leiba adudagi migi maran ari ahenba paisa da mi maran singba asigi kano tawwa system fail loiraba imung ama ani asigi mamangi wari de thojongna kamaina system fail loiri ino khoi imung je haibadum de ai ngasi sida leader ro yamam yam sange admaina aina hek khangakpadagi fibam ama sadana leirame adu baba ima yam nungsi aidi baba yam especially ai baba se aidi baba na popiram ba ini ngasi aina kitang kitang mayang matung in ba ma wana hingjara ga su aibu yamna nungaina thamba macha mo helaktraga su wakhal di mana ingon wakhal gi bangal kano shakti haitane idea mayam ma thauna mayam ma piram baduna ngasi Sahini Pusi, Hingmangamakane, I Tamzayadana. Being I the gay, schooling the gay, on the Ningba Tung Dava, I did Ningba Tung Madikan like theatre, whatever I did Imungi, Fibam Jinayada, Vanina, Maima Sing Tambagi, Awawa. Say he dropped over, say I Tankan, say he dropped over school Kawam Dava, one of the schooling the fee. Mingjan sen lari ki kan bokta pubanga makta dan amuyak lep thokpa sahi mana hajira suba satpa ai class 5 ta mingai dagi ai check suba sale paisa tan magi lamsida lari chu amna thawai yauna di hona janing ba ni baba su lari ti amna pami tawdabu wa bi mungina phaning do masa bu phaning do kana su lai ponte adu
इमुंगी अखोई इमुंगसी पूरा सिस्टम फेल होइरगा अदुम लाकपने अदुमाइना यामना सांग्रे अदु तंकंग नाइना सुम लाकपदा अइना खितंग मपुंग मरै फारकपा क्लास 9 8 9 गा तंबसिदगी फैमिली की अचौबा मतेंग पांगननबा इ होनरे अइंगोंदी काइब लेते होजिकसु लेते अदुसो अदुम अइ हाइजरके मखा ताबदा आई जस्ट अइना आर्ट सिदा फिल्म तौजबा सुमांग लीला थिएटर तौरपा सुम मथंग मथंग लाक चैजिदी जस्ट अइगी पामजबने अइना सिदा फावरे सक फजबा नत्रगा सेलिब्रिटी इगोगी नते जस्ट सिदी इमा बाबाना तौजरंबा दुगी तुंगिन बोइना अइना सु पामजबा सि लमजिदा सचबने अदो आई पुंसिगी तांकक कयादा मैफू साय मैफू साबजे याम है हुजिकसो हैनी अदुम कोइना क्लास 8 तमिंगैदा विंटर सीजन लाकपदा युमदा मैफू सारगा मैफू योली लेकाइगी लोकलगी मैमसे अइंगोंदा मैफू सार कल्लेना अइना सिंगमनिना अइना फानसाइ मखन मखन डिजाइन दौदना मोरा सारगा युमदा लाइक तम तमना मतेंग पांगे समर वेकेशन अदुम चेक सूबा मतमने जुगाली ओइना चटपा सुमाइना अदगी प्लास्टिक की कनोसिंगसिना खाव लोंदना कनो तौबा खुद सागी ओबा कनोसि इमाजु तौई इमागी मतेंग इमा खोइनी तौमिने जर्नल योल म चले ओके चेफोंग यो चेफोंग से युमथोंग खुदिंगी चंगगा हाबा चटपा अदुदा फंगप परसेंटेज दुना इमुंगी मतेंग पाउसी लाइक तमिंगै मरकता तौबने क्लास 8 9 स्वाइदी हो मानी आई परीक्षा लोइग्रगा हांग मतमदुदा अदुमाइना मतम मतमगी अदगी जर्नल योलकबदगी क्लास 10 तमकपा कनो से आई चाही म ड्रॉप तौए मरमदे आई बाबा याम थिना अरुवा फिबमना नारे इमुंगजी बाबाना कनो तौवनिना सेंथोकसे मिगी मरन हाना तोलगा लेबा अदुना बाबाजु मुना सलकपा अकन मानाबो ओइबनिना सेनगी अवाबना योमजलकपा आई 10 थागदबसे फॉर्म फिल अप तौदना ड्रॉप तौथोगा आई न्यूज़पेपर डिस्ट्रीब्यूटर ओइना आई नते अदुसु मी डिस्ट्रीब्यूटर अमगी चलगा सब डिस्ट्रीब्यूटर ओइना माना तोलो खरा थागी पिबिरगा तौगा अमाइना चले अदुसु यामना आई सिदा पीबे सोरना पीबा चौबा चांगयेंने अदमना नहा ओइबा अइंगोंदा अइना चल्लिदो अइगी लेकाइदने आई इमानबा म्याम अमा लई अइंगोंदसु मिओइबगी इकाइबा कइदबा अदुम फाउगिदबा नत्ते आइदि अइगी लोइनरीबा लाइक अइगी लोकल इमानबा मयाम यो मांगुदा मोइ लेकाइ मुतुदा खबरसे पिरुदुइने इंखलकपा मतमने अदा अइजु मिओइबनिना मतमदुदा क्लास 10 गा पाखंग लेसाबी वाखनगसो स्लाइटली कोक्तगा खितंग स्कूलदा तमिना मोइ ममांगदसु अदुम खंदबदी नत्ते मीनी दुबु आई केसु दुगी हंगोइबा लेते आई हिंगनबगी लानफमने होनकी न्यूज़पेपर डिस्ट्रीब्यूटर होइना आई चाही दुम ड्रॉप तौए याम नुक्सिबा वारी अने सिगी मतांगसिदा आई खितंग एग्जाजरेट तौगेना अइना एग्जाम ड्रॉप तौरगा तौबा सहीसिदा आई मैट्रिक परीक्षा से रिजल्ट आउट तौरपसे आई ड्रॉप तौगिबा सहीसिदा अइना रिजल्ट आउट तौरपदा अइना योले ओके रिजल्ट यो बसे लेबि सा मतम इंटरनेट की लेत्रिमिना खबर याम जस्ट प्रेस मीडिया कोई प्रिंट न्यूज़पेपर जिनि मयाम गाइने अयुक्सिदा अइना पोंगना फ्रम पाउची जिदा गाइरगा कोई कोकर मयाम किबु लेंगा अइना कॉपी चौंगा मुक पाएगा क्या से आई खबर येलिंग येन ना हुई एक्स्ट्रा पैखा एग्जाम रिजल्ट से पूरा चले आई पैसा याम फंगे नुमित तो एक्स्ट्रा आई याम हराउन हलकी इमान कप्पगा लेमे आई युम आइना पैसा याम पूरे हराउगी तो इमादी कईनो अगी अकोबद लेमिनगीबा अइगा लाइक तमिनबा डॉन बॉस्को सेंट जोसेफ रामलाल पान तमिनबई मानु यामदुना सेकेंड डिवीजन द यावरे आई दु तोरे पीस हराउ मिकुपतुदा अइदी ड्रॉप तौरिने आई खबर अदुगी नुंगाइतबदुनि मा बाबासु अमना
ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯑꯩꯅ ꯀꯔꯤꯝ ꯈꯟꯖꯔꯝꯗꯕꯗꯣ ꯃꯣꯏꯅ ꯈꯜꯍꯜꯂꯦ ꯑꯗ ꯑꯩꯅ ꯏꯃꯥꯗ ꯋꯥꯁꯩ ꯏꯃꯥ ꯑꯩ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯦ ꯄꯥꯁ ꯇꯧꯒꯅꯤ ꯑꯗꯣ ꯅꯪ ꯀꯔꯤꯝꯇ ꯀꯩꯅꯣ ꯇꯧꯒꯅꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯪ ꯁꯤ ꯌꯥꯝ ꯋꯥꯔꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯏꯟꯀꯔꯦꯖ ꯇꯧꯕꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯣꯜꯂꯦ ꯈꯕꯔ ꯑꯗꯨꯝ ꯌꯦꯜꯂꯤ ꯆꯣꯜꯂꯤ ꯌꯦꯟ ꯑꯗꯨꯝ ꯀ꯭ꯂꯥꯁ 10 ꯇꯝꯃꯦ ꯇꯝꯃꯦ ꯑꯗꯨꯗꯤ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯈ꯭ꯔꯕꯅꯤꯅ ꯁ꯭ꯀꯨꯜꯗꯤ ꯑꯃꯨꯛ ꯍꯟꯅ ꯀꯥꯗ꯭ꯔꯦ ꯀꯥꯗ꯭ꯔꯦ ꯐꯣꯝ ꯑꯣꯀꯦ ꯐꯤꯜ ꯑꯞ ꯉꯥꯏꯕꯅꯤ ꯐꯣꯝ ꯐꯤꯜ ꯑꯞ ꯇꯧꯔꯒ ꯑꯗꯨꯗ ꯑꯩ ꯖꯁ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯕ ꯈꯛꯇꯒꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯗꯤꯒ꯭ꯔꯤꯗꯨꯒꯤꯅꯤ ꯑꯩꯒꯤ ꯍꯩꯕꯒꯤ ꯅꯠꯇꯦ ꯏꯃꯥꯒ ꯕꯕꯥꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯕꯗꯨꯅꯤ ꯑꯗꯨ ꯄꯔꯤꯈꯥ ꯊꯥꯈ꯭ꯔꯦ ꯄꯔꯤꯈꯥ ꯊꯥꯔꯤꯉꯩꯒꯤ ꯈꯕꯔ ꯌꯦꯟꯅ ꯊꯥꯔꯤꯉꯩꯒꯤ ꯏꯟꯀꯟꯚꯤꯅꯤꯌꯟ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯑꯗ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯈꯤꯇꯪ ꯇꯦꯟꯁꯜꯂꯒꯦ ꯑꯗꯨ ꯊꯥꯈꯤꯕꯁꯤ ꯑꯩꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯦ ꯁꯣꯁꯦꯜ ꯁꯥꯏꯟꯁ 3 ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯄꯔꯤꯈꯥ ꯊꯥꯕꯒꯤ ꯃꯑꯣꯡꯅ ꯑꯌꯨꯛꯀꯤ ꯈꯕꯔꯁꯤ ꯌꯦꯜꯂꯝꯃꯒ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯍꯧꯔꯛꯄꯗꯨꯅ ꯇꯣꯞ ꯂꯩꯔꯛꯇꯒꯤ ꯍꯧꯔꯛꯄꯗꯨꯅ ꯁꯤ ꯑꯩꯈꯣꯏ ꯖꯦꯝꯁ ꯏꯁꯩ ꯁꯛꯄ ꯖꯦꯝꯁ ꯑꯩꯈꯣꯏ ꯖꯦꯝꯁ ꯔꯦꯞ ꯇꯧꯕꯁꯦ ꯔꯦꯞ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯑꯩꯅ ꯈꯕꯔ ꯄꯤꯔꯝꯃꯤ ꯅꯤꯡꯁꯤꯡꯉꯤ ꯑꯩꯅ ꯃꯥꯗꯤ ꯈꯪꯉꯝꯈꯤꯔꯣꯏ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯁꯤꯗꯩ ꯌꯦꯜꯂꯛꯄꯅ ꯈꯣꯡꯃꯟ ꯕꯥꯁꯤꯈꯣꯡ ꯁꯤꯐꯥꯎ ꯌꯦꯜꯂꯤꯕꯅꯤ ꯑꯩꯅ ꯁꯤ ꯍꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯄꯔꯤꯈꯥ ꯅꯪꯅꯕ ꯆꯦꯜꯂꯤꯕ ꯑꯩ ꯄꯔꯤꯈꯥ ꯊꯥꯗꯣꯏ ꯈꯕꯔ ꯌꯦꯟꯕ ꯂꯦꯞꯄꯗꯤ ꯌꯥꯗꯦ ꯁꯤꯗꯤ ꯃꯍꯨꯠ ꯁꯤꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯁꯦꯟꯇꯔꯁꯤꯅ ꯀꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯆꯤꯡꯃꯩꯔꯣꯡ ꯈꯣꯡꯃꯟꯗꯤꯅ ꯆꯤꯡꯃꯩꯔꯣꯡ ꯇꯥꯟꯅ ꯆꯦꯟꯗꯣꯔꯤꯅꯦ ꯊꯧꯔꯤꯅꯦ ꯑꯗ ꯌꯨꯝꯗ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯑꯩ ꯇꯧꯕ ꯅꯪꯗꯦ ꯈꯕꯔ ꯌꯦꯜꯂꯨꯕꯒꯤ ꯀꯩꯅꯣꯗꯨꯗ ꯁꯦꯠꯂꯤꯕ ꯍꯥꯄꯨ ꯐꯤꯖꯣꯜꯗꯨꯅ ꯑꯗꯨꯝ ꯑꯅꯥꯏ ꯗꯥꯏꯔꯦꯛ ꯑꯩꯗꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯌꯨꯛ ꯍꯣꯜꯗ ꯆꯪꯉꯕꯅꯦ ꯇꯧꯔꯒ ꯅꯣꯡ ꯆꯤꯡ ꯆꯨꯕ ꯀꯩꯅꯣꯒꯤ ꯑꯩꯅ ꯆꯠꯂꯤꯕ ꯃꯑꯣꯡꯗꯨꯗꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯨꯅ ꯅꯥꯍꯟꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯉꯝꯅꯕ ꯖꯁ ꯍꯣꯠꯅꯔꯛꯄꯅꯦ ꯄꯔꯤꯈꯥ ꯁꯣꯁꯦꯜ ꯁꯥꯏꯟꯁ 3 ꯊꯣꯛꯏ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯉꯤ ꯕꯕꯥꯅ ꯍꯪꯉꯤ ꯅꯪꯕꯨ ꯄꯔꯤꯈꯥ ꯑꯩ ꯆꯥꯛꯁꯤ ꯅꯨꯡꯊꯤꯟꯗꯪ ꯆꯥꯔꯦ ꯑꯌꯨꯛꯇꯨ ꯆꯦꯜꯂꯦ ꯌꯨꯝ ꯆꯪꯉꯝꯗꯅ ꯄꯔꯤꯈꯥ ꯊꯥꯔꯣ ꯍꯜꯂꯛ ꯄꯨꯡ 4ꯗ ꯌꯨꯝꯗ ꯆꯥꯛ ꯆꯥꯏ ꯕꯕꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯂꯩ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯇꯧꯕ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯔꯤꯈꯥ ꯍꯟꯗꯛꯀꯤꯁꯤꯕꯣ ꯑꯩ ꯄꯥꯁ ꯇꯧꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯅꯤ ꯕꯕꯥ ꯑꯩ ꯈꯪꯉꯤ ꯑꯗꯨ 3rd ꯗꯤꯕꯤꯖꯟꯗ ꯇꯧꯅꯤ ꯑꯩ ꯁꯤ ꯒꯦꯔꯦꯟꯇꯤ ꯇꯧꯒꯦ ꯑꯩ ꯍꯣꯠꯂꯝꯅꯤ ꯃꯥꯔꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯦ ꯑꯩ 3rd ꯗꯤꯕꯤꯖꯟꯗꯤ ꯁꯣꯏ ꯄꯥꯁ ꯇꯧꯅꯤ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯩ ꯈꯕꯔ ꯑꯗꯨꯝ ꯌꯦꯜꯂꯤ ꯑꯩꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯑꯦ ꯅꯨꯃꯤꯠꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦ ꯁꯤꯗ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯁꯤꯁꯨ ꯑꯗꯨꯝ ꯈꯕꯔ ꯌꯦꯟ ꯆꯠꯇꯣꯔꯤꯅꯦꯕ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯅꯤꯛꯄ ꯑꯃ ꯐꯥꯎꯏ ꯅꯨꯃꯤꯠꯇꯨꯗꯗꯤ ꯃꯔꯝꯗꯤ ꯑꯩ ꯑꯗꯨꯒꯤ ꯂꯝꯖꯦꯟꯗꯨꯗ ꯌꯥꯎꯕ ꯃꯤ ꯑꯃꯅꯦꯕ ꯃꯗꯨꯒꯤ ꯏꯒꯔ ꯑꯃ ꯃꯌꯥꯝꯗ ꯀ꯭ꯌꯨ ꯂꯦꯡꯕꯁꯦ ꯈꯕꯔ ꯊꯥꯗꯣꯔꯛꯄꯒꯤ ꯑꯩ ꯀꯣꯄꯤ ꯆꯥꯅ ꯄꯥꯝꯃꯦꯕ ꯈꯕꯔ ꯌꯦꯟꯕꯁꯨ ꯆꯠꯅꯕ ꯌꯣꯟꯅꯕꯁꯨ ꯑꯗꯒꯤ ꯑꯩꯒꯤ ꯔꯤꯖꯜ ꯔꯤꯖꯜꯁꯨ ꯌꯦꯡꯅꯕꯁꯨ ꯑꯉꯛꯄ ꯔꯁ ꯑꯃꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯐꯥꯎꯕ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯀ꯭ꯌꯨꯗ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯐꯪꯕ ꯃꯇꯝꯗ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯔꯤꯖꯜ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯑꯒ ꯊꯝꯃꯒ ꯑꯩꯁꯦ ꯃꯁꯤꯡ ꯊꯤꯗꯦ ꯑꯩꯈꯣꯏꯒꯤ ꯈꯕꯔ ꯌꯣꯟꯕꯩ ꯆꯠꯅꯕꯤ ꯃꯁꯤꯡꯗ ꯊꯤꯗꯣꯏꯅꯤ ꯁꯨꯕ ꯋꯥꯠꯄ ꯌꯦꯟꯊꯣꯛꯅꯕ ꯑꯩ ꯆꯥꯛ ꯐꯥꯔꯒ ꯑꯇꯩꯗꯤ ꯌꯦꯡꯗꯦ 1st ꯗꯤꯕꯤꯖꯟꯒꯤ ꯀꯂꯝ 2nd ꯗꯤꯕꯤꯖꯟ ꯂꯣꯏ ꯀꯥꯟꯊꯣꯛꯑ 3rd ꯗꯤꯕꯤꯖꯟ ꯌꯦꯡꯉꯦ ꯂꯥꯏꯕꯛ ꯐꯗꯅ ꯑꯅꯤꯁꯨꯕ ꯂꯥꯏꯟꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯗ꯭ꯔꯦ ꯌꯥꯎꯔꯝꯃꯦꯕ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯦ ꯑꯩ ꯁꯣꯏꯕ ꯖꯥꯠꯂ ꯑꯩ 3rd ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦ ꯑꯁ ꯑꯩ ꯍꯔꯥꯎꯋꯦ ꯑꯩ ꯈꯕꯔ ꯌꯦꯟꯕ ꯂꯦꯞꯅꯤꯡꯉꯦꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯂꯦꯞꯅꯤꯡꯉꯦ ꯌꯨꯝꯗ ꯆꯠꯂꯒ ꯄꯥꯎ ꯇꯝꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯃꯣꯕꯥꯏꯜ ꯂꯩꯕ ꯅꯠꯇꯦ ꯌꯨꯝꯗ ꯑꯩ ꯍꯥꯏꯅꯕ ꯂꯩꯇꯕ ꯑꯩ ꯏꯃꯥ ꯕꯕꯥꯗ ꯄꯥꯎ ꯄꯤꯅꯤꯡꯉꯦ ꯁꯤꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯈꯕꯔ ꯂꯣꯏꯁꯟꯅꯤꯡꯕꯁꯦ ꯌꯦꯟꯕ ꯂꯣꯏꯁꯟꯅꯤꯡꯕꯁꯦ ꯅꯨꯃꯤꯠꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯡꯈ꯭ರೆ ꯈꯕꯔ ꯌꯦꯟꯕꯒꯤ ꯃꯇꯝꯁꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯈꯣꯡꯃꯟ ꯂꯣꯏꯔꯝꯃ ꯆꯦꯜꯂꯒ ꯕꯕꯥꯗ ꯇꯝꯃꯦ ꯕꯕꯥ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯨꯗ 3rd ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯛꯄꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯁꯦ ꯃꯗꯨꯒꯤ ꯃꯍꯥꯎꯁꯦ ꯍꯟꯗꯛꯀꯤ ꯃꯦꯇ꯭ꯔꯤꯛꯀꯤ ꯇꯣꯞꯄꯔꯗꯨꯗ ꯐꯪꯕꯗ ꯑꯩ ꯌꯧꯔꯝꯗꯧ ꯃꯥꯟꯗꯦ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯁꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕ ꯃꯤꯀꯨꯞ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯡꯄꯦꯟ ꯄꯦꯟꯈꯤꯕ ꯃꯤꯀꯨꯞ ꯑꯃ ꯑꯗꯣ ꯃꯇꯝꯗꯨꯗ
ꯑꯗꯨꯝ ꯏꯃꯣꯁꯅꯦꯜ ꯑꯗꯨꯁꯨ ꯕꯕꯥꯅ ꯄꯨꯛꯅꯤꯡ ꯏꯃꯣꯁꯅꯦꯜ ꯖꯔꯅꯤꯁꯤꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯑꯣꯏ ꯑꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯛꯄꯩꯁꯦ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯡꯒꯤ ꯂꯝꯁꯤꯗꯗꯤ ꯌꯥꯎꯕ ꯍꯧꯕꯤꯔꯕ꯭ꯔꯥ ꯍꯧꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯐ꯭ꯔꯣꯝ ꯀꯩꯅꯣ ꯆꯥꯏꯜꯍꯨꯗꯇꯒꯤ Okay, ꯑꯗꯨꯝ okay. ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯗꯤ ꯂꯩ ꯍꯥꯏꯕꯗꯤ ꯑꯩ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯒꯤ ꯑꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯛꯄꯗꯁꯨ ꯑꯦꯟ ꯁꯤ ꯁꯤꯗ ꯑꯣꯏꯔꯣ ꯑꯩ ꯗ꯭ꯔꯤꯜ ꯆꯠꯄꯗ ꯑꯦꯟ ꯁꯤ ꯁꯤ ꯌꯥꯎꯕꯗ ꯌꯥꯝ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯗꯦ ꯍꯣꯔꯦꯟ ꯀꯜꯆꯔꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁꯇ ꯑꯩ ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯁꯤꯅ ꯑꯩꯅ ꯂꯨꯝꯃꯒ ꯂꯩꯕꯁꯦ ꯁ꯭ꯄꯣꯔꯠꯁ ꯌꯥꯎꯗꯧ ꯅꯠꯇꯦꯕ ꯌꯥꯎꯏ ꯁ꯭ꯄꯣꯔꯠꯁꯨ ꯑꯗꯨꯒ Okay. ꯐꯦꯟꯁꯤ ꯗ꯭ꯔꯦꯁꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯣꯔ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯜꯂꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤ ꯀꯩꯒꯤꯅꯣ ꯕꯕꯥꯁꯨ ꯊꯤꯌꯦꯇꯔ ꯋꯥꯔꯀꯔ ꯑꯣꯏꯅ ꯑꯦꯝ ꯗꯤ ꯌꯨꯗ ꯕꯕꯥꯅ ꯌꯥꯝꯅ ꯋꯥꯖꯔꯛꯄ ꯃꯤꯅ ꯈꯪꯕꯤꯈꯤꯗ꯭ꯔꯁꯨ ꯑꯗꯨꯒ ꯑꯩ ꯏꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯒꯤ ꯖꯤꯟ ꯏꯅ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯖꯥꯠꯅꯤ ꯁꯥꯗꯣꯡꯗ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯏꯊꯟꯗ ꯑꯣꯏꯗꯣꯏꯔꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯌꯥꯝꯃꯦ ꯕꯕꯥꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯌꯥꯝꯃꯤ ꯃꯁꯤꯡ ꯑꯣꯀꯦ ꯕꯕꯥ ꯅꯨꯄꯤ 3 ꯊꯤꯔꯝꯃꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯌꯥꯝꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯅꯩ Okay. ꯂꯣꯏ ꯅꯨꯡꯁꯤꯅꯩ ꯑꯩꯈꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤꯗ ꯂꯩꯇꯦ ꯖꯁ ꯂꯥꯏꯔꯕ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯕꯣꯅꯤꯅꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯅ ꯌꯨꯝꯒꯤ ꯐꯤꯕꯝꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃ ꯊꯝꯖꯒꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯄꯥꯡꯉꯦ ꯄꯥꯡꯕꯗꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯌꯥꯝ ꯂꯣꯏ ꯆꯥꯡꯅ ꯄꯥꯡꯅꯗꯅ. ꯄꯥꯡꯉꯦ ꯑꯗꯩ ꯑꯩꯕꯨ ꯌꯥꯝꯏꯟꯀꯔꯦꯖ ꯇꯧꯕꯤ ꯏꯌꯥꯝꯕꯁꯤꯡ ꯏꯆꯦꯁꯤꯡ ꯑꯩꯒꯤ ꯂꯩꯔꯤꯕꯁꯤꯡ ꯍꯣꯏ ꯍꯣꯏ. ꯑꯩ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯅꯤ ꯑꯗꯨꯒ ꯏꯃꯥ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗ ꯂꯩꯅꯩ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯑꯥꯔꯠꯇꯁꯨ ꯂꯣꯏꯅ ꯄꯥꯝꯃꯦ ꯄꯥꯝꯃꯁꯨ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯣꯀꯦ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯐꯤꯜꯗ ꯂꯩꯔꯝꯕꯅꯤना ꯑꯩꯈꯣꯏ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯂꯩꯔꯛꯄꯅꯤꯅ ꯊꯤꯌꯦꯇꯔꯁꯤꯁꯨ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯐꯣꯝꯁꯦ ꯂꯣꯏ ꯄꯥꯝꯅꯩ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯏꯁꯥꯃꯛꯁꯨ ꯌꯥꯎꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯣꯔꯥ ꯁꯥꯕ ꯑꯗꯒꯤ ꯃꯩꯐꯨ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯏꯐꯀꯤ ꯁ꯭ꯇ꯭ꯔꯒꯜꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯚꯟ ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯍꯣꯀꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯤꯔꯦ ꯍꯥꯏꯕꯤꯔꯤ ꯁꯦꯀꯦꯟ ꯍꯦꯟꯁꯨ ꯌꯣꯜꯂꯝꯃꯤ ꯁꯦꯀꯦꯟ ꯍꯦꯟ ꯌꯣꯟꯕꯁꯨ ꯍꯥꯏꯐꯦꯠ ꯇꯥꯖꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯐꯤꯔꯣꯜ ꯌꯣꯟꯕꯁꯤꯗ ꯄꯥꯏꯑꯣꯅꯤꯌꯔꯅꯤꯒ ꯍꯥꯏ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯅꯤꯒ ꯍꯥꯏ ꯄꯥꯏꯑꯣꯅꯤꯌꯔꯅꯤꯗꯤ ꯁꯦꯀꯦꯟ ꯍꯦꯟꯗꯤ ꯀꯨꯏꯔꯦ ꯁꯟꯗꯦ ꯃꯥꯔꯀꯦꯠꯀꯤ Okay. ꯀꯜꯆꯔ ꯑꯃ ꯂꯥꯛꯈꯤꯕꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ Okay. ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯁꯤ ꯁꯦꯀꯦꯟ ꯕꯦꯁ ꯍꯥꯏꯇꯥꯔꯦ ꯁꯟꯗꯦ ꯃꯥꯔꯀꯦꯠ ꯃꯇꯝꯗꯨ ꯁꯟꯗꯦ ꯃꯥꯔꯀꯦꯠꯁꯦ ꯌꯥꯝ ꯂꯠꯂꯤ ꯄꯣꯄꯨꯂꯔꯤꯇꯤ ꯁꯥꯒꯠꯄꯁꯦ ꯑꯩꯈꯣꯏ ꯌꯥꯎꯈ꯭ꯔꯤꯕꯅꯤ ꯑꯣꯀꯦ ꯁꯍꯤ ꯃꯤꯅ ꯃꯈꯣꯡꯗ ꯑꯗꯒꯤ ꯀꯩꯅꯣꯗ ꯇꯧꯈꯤꯕꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯦꯇ꯭ꯔꯤꯛꯀ ꯊꯥ ꯂꯣꯏꯔꯒ ꯑꯗꯨꯒꯤ ꯀꯩꯅꯣ ꯁꯨꯝ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯊꯤꯌꯦꯇꯔꯗ ꯆꯪꯁꯜꯂꯛꯄ ꯍꯧꯔꯛꯑꯦ ꯊꯤꯌꯦꯇꯔꯗ ꯑꯩꯅ ꯃꯦꯇ꯭ꯔꯤꯛ ꯇꯧꯔꯒ ꯑꯩ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠꯅꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯁꯨ ꯌꯥꯔꯦꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯕꯩꯗꯤ ꯅꯠꯇꯦ ꯃꯦꯇ꯭ꯔꯤꯛ ꯃꯇꯨꯡꯗ ꯃꯈꯥ ꯇꯝꯈꯤꯗ꯭ꯔꯦꯕ ꯀꯕꯣꯛ ꯇꯝꯃꯝꯃꯦ Okay. ꯑꯣꯏꯔꯔꯣꯏ ꯂꯥꯏꯐꯁꯦ ꯑꯩꯉꯣꯟꯗ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯑꯗ ꯑꯩ ꯕꯕꯥꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅꯤ ꯕꯕꯥꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯒꯤ ꯑꯋꯥꯕꯗꯨꯗ ꯃꯥ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯈꯤꯗꯣꯔꯦꯅ ꯏꯕꯣ ꯑꯦꯝ ꯑꯦ ꯑꯣꯏꯔꯒ ꯌꯥꯝ ꯍꯩꯔꯣꯏꯗꯣꯏ ꯁꯧꯕꯗꯤ ꯃꯦꯇ꯭ꯔꯤꯀꯨꯂꯦꯠ ꯑꯣꯏꯔꯒ ꯌꯥꯝ ꯍꯩꯕꯗꯨꯅ ꯍꯦꯟꯅ ꯏꯖꯠ ꯂꯩ ꯍꯩꯕꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯇꯝꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯌꯥꯝꯅ ꯑꯩ ꯒ꯭ꯌꯥꯟ ꯂꯩꯔ ꯂꯣꯏꯔꯦꯒ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯣꯝꯂꯣꯝꯗ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯂꯩꯅꯕ ꯍꯣꯠꯅꯔꯒꯦ ꯑꯗꯨꯅ ꯗꯤꯒ꯭ꯔꯤꯗꯣ ꯑꯩ ꯀꯩꯗꯧꯔꯅꯦ ꯄꯩꯁꯥ ꯄꯥꯏꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇ꯭ꯔꯦ ꯀꯥꯏ ꯍꯥꯏꯕꯒꯤ ꯁꯨꯝ ꯅꯤꯡꯕ ꯀꯥꯏꯔꯛꯄ ꯃꯌꯥꯝꯗꯨꯅꯦ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔꯁꯦ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯥꯏꯗ ꯑꯗꯒꯤ ꯑꯩ ꯊꯤꯌꯦꯇꯔ ꯇꯧꯔꯦ ꯄꯥꯟꯊꯣꯏꯕꯤꯅꯥꯠ ꯃꯟꯗꯤꯔꯗ ꯑꯩ ꯁꯤ ꯃꯃꯥꯡꯗ ꯕꯥꯁꯤꯈꯣꯡ ꯗ꯭ꯔꯃꯥꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯑꯁꯤ ꯈꯕꯔ ꯌꯦꯜꯂꯛꯄꯗꯨꯒꯤ ꯃꯍꯩꯅꯤ ꯑꯣꯀꯦ ꯕꯥꯁꯤꯈꯣꯡ ꯗ꯭ꯔꯃꯥꯇꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯑꯩꯅ ꯌꯥꯎꯔꯛꯄꯁꯦ ꯑꯗꯥꯏꯗ ꯈꯪꯅꯔꯛꯄꯗꯒꯤ ꯑꯗꯨꯋꯥꯏꯗ ꯈꯕꯔ ꯄꯤꯕ ꯁꯨꯝ ꯆꯠꯄꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅꯔꯛꯄꯗꯒꯤ ꯑꯗꯣ ꯆꯍꯤ 2 ꯂꯩꯔꯝꯃꯒ ꯑꯃꯨꯛ ꯑꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯥꯛꯄ ꯏꯟꯀꯟꯚꯤꯅꯤꯌꯦꯟ ꯑꯣꯏꯕ ꯂꯝꯁꯦ ꯇꯥꯝꯅꯕꯅꯤꯅ ꯑꯩꯅ ꯄꯥꯟꯊꯣꯏꯕꯤꯅꯥꯠ ꯃꯟꯗꯤꯔꯗ ꯑꯩ ꯖꯣꯏꯟ ꯇꯧꯔꯦ ꯁꯤꯗꯒꯤ ꯁꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯋꯥꯕꯅꯤꯅ ꯑꯩ ꯁꯦꯟꯊꯣꯛꯇꯕꯗꯤ ꯌꯥꯗꯦ ꯑꯩ ꯊꯤꯌꯦꯇꯔ ꯇꯧꯔꯒ ꯁꯨꯝ ꯄꯩꯁꯥ ꯐꯪꯉ ꯑꯩꯗꯤ ꯇ꯭ꯔꯦꯟ ꯇꯧꯕꯅꯦ ꯑꯗꯨꯅꯗꯤ ꯄꯩꯁా ꯀꯩꯅꯣꯗꯤ ꯅꯠꯇꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯒꯗꯕꯁꯨ ꯅꯠꯇꯦ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯁꯦꯜ ꯇꯥꯟꯗ ꯌꯥꯗꯦ ꯇꯥꯟꯗ ꯌꯥꯗꯦ ꯁꯣꯟꯒꯤꯁꯨ ꯀꯥꯏꯗꯕ ꯀꯩꯗꯧꯕ ꯑꯗꯣ ꯁꯟꯗꯦ ꯃꯥꯔꯀꯦꯠꯁꯦ ꯍꯧꯕꯅꯦ
ꯁꯟꯗꯦ ꯃꯥꯔꯀꯦꯠꯁꯤ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯈꯣꯡꯕꯨ ꯑꯃ ꯁꯥꯔꯒ ꯃꯇꯝꯗꯨꯗ ꯁꯟꯗꯦ ꯃꯥꯔꯀꯦꯠꯁꯦ ꯑꯩ ꯑꯗꯨꯁꯨ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯩ ꯄꯩꯁꯥ ꯄꯨꯊꯣꯛ ꯄꯣꯠ ꯂꯩꯅꯕ ꯂꯩꯇꯕꯅꯤꯅ ꯗꯦꯂꯤ ꯀꯂꯦꯛꯁꯟꯗꯒꯤ 10,000 ꯇꯧꯔꯒ 45 kgꯒꯤ ꯃꯦꯟ ꯁꯔꯠ ꯑꯩ ꯂꯤꯠꯂꯤꯕ ꯁꯤꯒꯨꯝꯕꯒꯤ ꯕꯦꯜ ꯑꯃ 45 kgꯒꯤ 8,000 ꯄꯤꯕ ꯑꯃ ꯂꯧꯔꯒ ꯊꯨꯒꯥꯏꯔꯒ ꯌꯣꯟꯕ ꯍꯧꯈꯤꯕꯗꯒꯤ ꯑꯁ ꯀꯥꯟꯅꯔꯛꯇꯅ ꯃꯊꯪ ꯂꯥꯛꯇꯅ ꯆꯍꯤ 2ꯃꯨꯛꯇ ꯑꯩ ꯕꯤꯖꯤꯅꯦꯁꯁꯤ ꯂꯨꯄꯥ 1.5 ꯔꯣꯂꯤꯡꯗ ꯃꯤꯒꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯁꯥꯟꯅꯕ ꯉꯝꯃꯛꯄꯒꯤ ꯆꯥꯡ ꯌꯧꯔꯛꯑꯦ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯔꯦ ꯐꯤꯕꯝ ꯈꯔ ꯐꯔꯦ ꯄꯨꯛ ꯊꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯒꯤ ꯀꯩꯅꯣꯁꯦ ꯋꯥꯖꯔꯒꯁꯨ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯗꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗ ꯑꯩ ꯏꯌꯥꯝꯕ ꯌꯥꯏꯃꯁꯤꯗ ꯁꯤꯟꯅꯕꯅꯦ ꯑꯩ ꯃꯔꯝꯗꯤ ꯑꯩ ꯊꯤꯌꯦꯇꯔ ꯇꯧꯔꯛꯄꯁꯦ ꯑꯩ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯃꯇꯝ ꯌꯧꯁꯜꯂꯛꯄ ꯑꯩ ꯍꯦꯟꯅ ꯍꯣꯠꯅꯗꯕ ꯌꯥꯔꯛꯇꯕ ꯑꯗꯣ ꯑꯩꯅ ꯏꯌꯥꯝꯕ ꯌꯥꯏꯃꯁꯤꯗ ꯑꯩꯅ ꯑꯩ ꯏꯌꯥꯝꯕ ꯃꯊꯛꯁꯤꯗ ꯅꯪ ꯁꯤꯁꯦ ꯄꯥꯟꯅꯔꯣ ꯑꯩ ꯁꯣꯟꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯑꯝꯇ ꯊꯥꯒꯦ ꯑꯩꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯏꯌꯥꯝꯕ ꯌꯥꯏꯃꯗ ꯁꯤꯟꯅꯔꯒ ꯑꯩꯅ ꯃꯇꯝ ꯈꯔ ꯑꯩ ꯑꯗꯨꯝ ꯌꯥꯎꯕꯗꯤ ꯑꯗꯩ ꯑꯩ ꯁ꯭ꯀꯣꯂꯔꯁꯤꯞ ꯐꯪꯈꯤꯕꯗꯒꯤꯗꯤ ꯐꯨꯜ ꯁ꯭ꯋꯤꯡ ꯊꯤꯌꯦꯇꯔꯗ ꯆꯪꯁꯤꯟꯕꯅꯦ ꯗꯣꯔꯗꯥꯏ ꯌꯥꯔꯦ ꯁꯤꯗꯤꯅ ꯇꯧꯕ ꯍꯣꯠꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯣꯠꯅꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯆꯥꯎꯔꯛꯄ ꯖꯔꯅꯤ ꯑꯃ ꯑꯗꯣ ꯊꯤꯌꯦꯇꯔꯗ ꯆꯪꯕ ꯃꯇꯨꯡꯗ ꯊꯤꯌꯦꯇꯔꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯐꯥꯂꯥꯎꯅ ꯆꯪꯈꯤꯕꯒꯤ ꯃꯃꯤꯡꯁꯤꯗ ꯌꯥꯝ ꯊꯤꯅ ꯀꯨꯏ ꯑꯩꯗꯤ ꯌꯥꯝ ꯍꯩꯇꯕ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤꯕꯨ ꯑꯣꯖꯥ ꯒꯨꯔꯨ ꯑꯩ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯟꯃꯟꯕꯒꯤ ꯈꯔ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯔꯛ ꯇꯤꯟ ꯉꯝꯃꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩ 19 ꯀꯩꯅꯣꯗꯒꯤ ꯊꯤꯌꯦꯇꯔ ꯖꯣꯏꯟ ꯇꯧꯔꯛꯄꯁꯦ 95 ꯑꯥꯔꯂꯤ 94 95 ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯖꯣꯏꯟ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ 2005 ꯐꯥꯎꯅꯦꯕ ꯆꯍꯤ 10ꯃꯨꯛꯁꯦ ꯊꯤꯌꯦꯇꯔꯗ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯑꯩ ꯁꯥꯡꯕ ꯈꯣꯡꯆꯠꯁꯦ ꯄꯟꯊꯣꯏꯕꯤꯅꯥꯠ ꯃꯟꯗꯤꯔꯗ ꯑꯩ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯕꯗ ꯐꯥꯎꯗ ꯀꯤꯔꯕ ꯑꯩꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕ ꯑꯩ ꯑꯣꯖꯥ ꯔꯥꯖꯦꯟ ꯑꯣꯖꯥ ꯌꯨꯝꯅꯥꯝ ꯔꯥꯖꯦꯟ ꯑꯩ ꯑꯣꯖꯥꯅ ꯂꯣꯏ ꯁꯦꯝꯕꯤꯕꯅꯤ ꯑꯩꯗꯤ ꯂꯣꯟ ꯋꯥ ꯉꯥꯡꯕ ꯂꯣꯟ ꯁꯦꯡꯉꯝꯕ ꯆꯨꯝꯅ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯉꯝꯃꯝꯗꯕ ꯃꯤ ꯑꯃꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯑꯩꯕꯨ ꯃꯦꯠꯇꯅ ꯁꯦꯝꯕꯤꯔꯛꯄꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯈꯔ ꯁꯨꯝ ꯌꯥꯎꯕ ꯉꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯂꯥꯏꯐꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯂꯥꯏꯐꯇ ꯌꯥꯝꯅ ꯀꯥꯟꯅꯔꯦ ꯇꯨꯡꯒꯤ ꯌꯥꯝ ꯂꯥꯏꯐꯁꯤꯗ ꯊꯤꯅ ꯀꯥꯟꯅꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯑꯩꯅ ꯉꯁꯤ ꯐꯤꯂꯝꯗ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯦ ꯄꯨꯟꯁꯤꯗ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯑꯦꯛꯇꯤꯡ ꯑꯃ ꯎꯠꯄ ꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯡꯈꯩꯅ ꯑꯋꯥꯡꯕ ꯏꯁꯀꯦꯜ ꯇꯣꯟꯗ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯈꯤꯕꯁꯦ ꯑꯩ ꯍꯣꯔꯦꯟ ꯗꯥꯏꯂꯣꯛꯇꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯂꯥꯛꯑꯦ ꯁꯛꯀ ꯌꯥꯝ ꯇꯥꯈꯠꯄꯗ ꯑꯩꯈꯣꯏ ꯅꯈꯥꯡꯅꯒ ꯆꯤꯡꯈꯠꯂꯒ ꯉꯥꯡꯒꯗꯕ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯤ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯃꯆꯥꯛ ꯃꯌꯥꯝ ꯖꯔꯅꯤꯁꯤ ꯄꯨꯟꯁꯤ ꯖꯔꯅꯤꯗ ꯑꯩꯈꯣꯏ ꯆꯍꯤ 10ꯃꯨꯛꯁꯦ 95ꯇꯒꯤꯅ 2005 ꯐꯥꯎꯁꯤꯗꯤ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯊꯤꯌꯦꯇꯔꯗ ꯂꯩꯕꯤꯔꯝꯃꯦ ꯑꯗꯣ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯔꯝꯃꯦ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯆꯍꯤ 5 ꯂꯩ ꯆꯍꯤ 5 2005ꯇꯒꯤ ꯆꯍꯤ 5 ꯂꯩꯕꯅꯦ ꯑꯗꯨꯗꯤ ꯆꯍꯤ 5 ꯂꯩꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯂꯥꯛꯈ꯭ꯔꯤꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯛ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯗꯣꯏꯔꯣ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯇꯥꯡꯀꯛ 2 ꯂꯩ ꯑꯍꯥꯟꯕꯗ ꯒ꯭ꯔꯨꯞ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯕꯒꯤ ꯃꯇꯝꯁꯤꯗ ꯒ꯭ꯔꯨꯞ ꯑꯃꯅ ꯈꯔ ꯉꯟꯈꯠꯂꯒ ꯍꯥꯏꯇꯥꯔꯦ 2000 ꯃꯗꯨ 2 ꯑꯗꯥꯏꯗ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕꯗ ꯁꯨꯃꯥꯡ ꯂꯤꯂꯥ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯩꯅ ꯌꯥꯈꯤꯗꯦ ꯌꯥꯗꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯄꯥꯝꯗꯕꯩ ꯅꯠꯇꯕ ꯑꯩꯗꯤ ꯃꯣꯗꯔꯟ ꯊꯤꯌꯦꯇꯔꯗ ꯉꯥꯎꯖꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛꯁꯨꯅꯤ ꯑꯩ ꯐꯤꯂꯝꯒꯤ ꯃꯤ ꯑꯣꯏꯅ ꯑꯩ ꯈꯟꯗꯦ ꯇꯪꯈꯥꯏ ꯑꯃ ꯑꯩ ꯊꯤꯌꯦꯇꯔꯗ ꯑꯩ ꯊꯤꯌꯦꯇꯔ ꯂꯨꯝꯃꯤ ꯁꯤ ꯐꯤꯂꯝ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯕ ꯑꯩ ꯍꯧꯔꯛꯐꯝꯅꯤꯅ ꯑꯁꯤꯗ ꯂꯣꯏꯁꯟꯗꯣꯏꯅꯦ ꯑꯩ ꯐꯤꯂꯝꯗꯤ ꯍꯌꯦꯡ ꯅꯦꯛꯄꯤꯔꯛꯇꯕꯁꯨ ꯌꯥꯏ ꯃꯨꯟꯅ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ ꯊꯤꯌꯦꯇꯔ ꯑꯩ ꯌꯨꯝꯗꯤ ꯊꯤꯌꯦꯇꯔꯅꯤ ꯃꯥꯏꯀꯩ ꯑꯣꯖꯥꯅ ꯍꯥꯏꯕ ꯑꯩ ꯊꯥꯗꯣꯔꯛ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕ ꯂꯩ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯔꯒꯦ ꯑꯣꯖꯥ ꯍꯥꯏꯅ ꯄꯤꯁ ꯃꯦꯀꯔꯗ ꯌꯥꯎꯕꯒꯤ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯑꯩ ꯃꯇꯝ ꯈꯔ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯎꯔꯒꯦ ꯏꯃꯨꯡꯁꯤ ꯋꯥꯔꯦ ꯑꯗꯩ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯄꯥꯟꯊꯣꯏꯕꯤꯅꯥꯠ ꯃꯟꯗꯤꯔꯅꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯕꯨ ꯌꯦꯡꯕꯤꯔꯤꯕꯅꯦꯕ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯃ ꯏꯅꯥꯛ ꯈꯨꯟꯕ ꯆꯥꯝꯃꯅ ꯁꯧꯒꯠꯄ ꯉꯝꯗꯦꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯅꯦꯕ ꯑꯗ ꯑꯣꯖꯥꯗ ꯍꯥꯏꯖꯔꯀꯥꯟꯗ ꯑꯣꯖꯥꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯣꯖꯥꯅ ꯀꯞꯄꯒ ꯕꯣꯔ ꯄꯤꯔꯛꯏ ꯃꯥ ꯆꯠꯍꯟꯅꯤꯡꯗꯅ ꯑꯣꯖꯥ ꯔꯥꯖꯦꯟ ꯑꯣꯖꯥꯅ ꯆꯠꯂꯣ ꯅꯪ ꯇꯧꯔꯣ
nang migrate to ko in chalu su na chi nak thi ba nang gi aroi ba chi ne ong la ka dau ne เอาหลักกระดงนะ nang experience of life adu mai thi ra ga di halak kan โอเคไม่ที่เราดีแล้วกัน si ju ne ang na chaw ma kan no ma zum Encouragement am phang gyo. adu ga ki jam ki mai thi ra halak ka ai di tam mangam de dur dai shumang la di am lu gre si di choi ba ga ya ba na te ba pak tre dum tan thorak pa si di am lu ba boram khang ne โอเคสมังเลยกีต่างทุกๆหลักใจเกยามรู้ว่าต่างกันก็มันนี่พอจังดูเสียตัวโบจานะไม่ที่เรื่องหลักปฏิยารอยนางไม่ปาลูนางกิจจักรที่เจอช่วยให้ตัวโบจานะดีที่เตอร์ตะกี้มังกรที่พิเรย์ตัวโบจริงนะว่าไม่ได้เลยที่เตอร์เสียหากว่าดีสมังเลยละเสียมรู้มันให้ความตัวดีต่างทุกตัวริบนี่มารับตัวนักการีตัวก็ตะกี้ให้ไปกิจอาคีบไม่ได้เลยที่อาคีบตัวการไม่นกโคคีสมังเลยละตะกี้มุกฟิล์มดักการนัดทรานซิตตัวคีให้ไปตัวขนาดจักรเบรดตัวรู้สึกเบรดที่อันทอนจักรเกมเพลย์นิสปุ่มเองตามเลย Admission open. Position holders kaya puthokraba. National Excellence Awards for Schools Panglaba, Brazilian Institute of Sciences School Moirangkom Imphalda. 2016-17 session ge 11 science da ming channel aba form thaba hokjari. Pangliba maki matungina khudongchaba sing pijari. OBC, MOBC, SC, ST singi khudongchaba sing thamjari. Brazilian Institute of Sciences Moirangkom Imphal. ITC की ओजासिंगना फाउंडेशन अमदी रिवीजन कोर्स सिंगदा सब्जेक्ट सिंगबु मचा खाइना ताकपीबा अमदी मॉक टेस्ट अमदी टेस्ट सीरीज कियाना आई नगसी फंगलिबा सिदा यामा चावना मतें पा My success is the consequences of the hard work, patience, and sacrifice given by the qualified teachers of ITC and the mock test series. Build your success BYS Palace Compound Machalema School. 16 की मेट्रिक परीक्षा दा अꯩꯅ 6% ताबा ngamdarakpasi इनावबा अमसुंग BYS कोचिंग इंस्टीट्यूट अनिमत आई क्रेडिट सिपिजनी BYS की हॉस्टल दा लेजदना BYS की फाउंडेशन सिंग रिविजन कोर्स अनिमत यावरगा माय पाकपसिंग ngamdarakibani. Admission is going on. Welcome back. Adon ing berbisa manung huna ni a 360-degree analysis of news and events with me Rajrong Thongbam. Manung hunu da ngasi lengsin nulay berbisi Manipur gi sakna era ba renowned Manipur film gi actor Gurumayum Boni Sharmani Boni da ay makha da lakchin ngisi khoi mamang da break mamang da wari sanang ki bisi Sumang Lila sang phupu ge da yokre. Sumang Lila gi da lo male ko yamna mami se paing sai ho bur se hai ki ba Boni bu saktak se matam da. Thuk law go fo right. Thuk law gi wari ji ko ai tor ki jang ta habi. thuk law rasi akhoi 45 days sumangila workshop ama NSD makada oza visit akhoi oza bijing lai gi draba akhoi lamjing biramba lai wai kraba ozana daudana ozada laktana NSD na yamna sumangila chawkhan na ba NSD makada 45 days residential Workshop. sumangila workshop ma tauki Maduda isu sumang lila yaw na adum ano ba ma yaw dri ba ma su yaw le yaw ba ma su adu ai participant no ina yaw ke da koi ma du gi participant yang khai muk du gi marak da no ma khag yaw ma na koi hek pun ma koi residential world 45 gs dum lai min na ba ni sa re da mana koi na dre mung dong na family dong ai put ti low ji am na ai adum thai ne si wo jana tam bi ba ne koi na society day to day life ta gi daily life ta gi tam ga da ba ne imitate tong ma tam da apho wek ta ma dei to no daily life ta gi imitate to hai ba du ni za gi Okay. ai yo za gi kya no amai na uji inong pa ji hobby go we khong man da gi ni khong man ba si khong dei ma su theater pam ja na yaw ri ni ma na koi sak sa re Mayam ye ki kiem ni da pun da Hawaii me de mai phagi tau sei ni hau ta hi jang ni na thu law man hai bi si mi masak khara thi ba ju sa da am sa khara ju nupa ni gai na masak ni gai na thu law hai man thu ai bi si to na wet lai ra ba ai ngon da long ye bi ni ai di mai pot lai re Okay. Ada matang sana koi kunti 6 koi za manau vi mem gi play si puthok pui matam zu oi ba oza akoi oza dia dum overall play keno sida keno to akoi gi workshop si jeng san lei oza bijin
오자가 노마 좀 오자가 따라 시다이로 시로지 안 퍼지다 오자는 인서트 tauhanbane 오케이 스크립트도 여러 번 한뭐 매뉴스크립트디 아이 시행나이자게 아두마디 오자기 인서트네 아두마이나 따라가 마ям nungsibi기 아이나 얌나 마람디 마탐두다 이 엑스포지션 수망리라데 얌 레이터바 얌 루마 포럼네 아두수 마람디 얌나 라이오이로 보자 거기 오자 다나비 ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟꯅꯒ ꯇꯧꯒꯗꯕ ꯄꯣꯠ ꯑꯃꯅꯤ ꯑꯣꯖꯥ ꯀꯩꯔꯥꯎꯔꯥꯖꯦꯟ ꯍꯥꯏꯕꯗꯤ ꯀꯦꯔꯦꯛꯇꯔ ꯗꯥꯏꯂꯣഗ് ꯑꯃꯒ ꯔꯤꯄꯤꯇꯦꯠ ꯍꯟꯖꯟ ꯍꯟꯖꯟꯅ ꯄ꯭ꯂꯦ ꯑꯃꯗ ꯁꯤꯖꯤꯟꯅꯕ ꯒꯥꯏꯁꯤ ꯑꯅꯧꯕ ꯑꯃꯅꯒ ꯇꯧꯔꯗꯤ ꯁꯣꯏꯔꯗꯤ ꯋꯥꯊꯤ ꯌꯥꯝ ꯆꯥꯕ ꯌꯥꯕ ꯌꯥꯔꯦ ꯑꯣꯖꯥ ꯈꯪꯉꯦꯅ ꯂꯥꯎꯔꯛꯀꯗꯕ ꯄꯣꯠ ꯑꯃꯈꯛꯅꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯖꯥ 오자기 기빠하게 하이데 이소는지 잠비그래 하리바 톡 나오비다 룩지 아두보 아이 거기 많은 원하다 거기 액터 라고 마탐다 다이로그 또 비오디 하이저답니 아두보 ngasi matang시디 거기 톡 나오이 포세 호도로미나 마두 닝싱 베르게디 마템 당 하이롬 kuirakpagi sum matik ko ado ai keno mationg khak sum thang 파니 파니 ai kelemba alais khabe alais nong thang alais jet ai isamak tampak puba aina salong phaujalak pajida thuk law phau ai chatke kai bu su 아이나 살라고 방절을 거기서 둘라고 파우브라 하면 양 파제 야 농아 자리도 거기 लीलादसु अदुम मयामने याम पामनखिबा कोई एक्टर मदुम ओइखरेको अदुबु लीलासिदा माइ पालकपसिदगी ई फिल्म दमु चलगी हाबि वाखा लाखिब्रा मतलब ऑफर लाखबदि ओइजाला कमाइ तो जान सी ट्रांजिशन ऑफर लाखपनि अदो आई तार जिगने सिदा आइदि सिगी ममांगदा अखोइगी सुमंग लीलासु तौद्रिङै थिएटर तौरिङै मनुंगदा आई फिल्म तमबसु आई तमजै फिल्म इंस्टीट्यूट मणिपुर एक्स हाइंदा आई वीडियोग्राफी अखोइ इम्पैक्ट याउमिनरिबा इमानबा सुजुजिक जिनम मिजे आई बैच याउरे अखोइ पुन्ना तमिनरप वीडियोग्राफी अदो वीडियोग्राफी तम डिप्लोमा तौरे अदो फिल्म पामजबने आई एक्टर होइनने आई सक्सु फदने आई कसु एक्टर की दि टारगेट तौदे जस्ट अयिंग तंजा सारी फिल्म डायरेक्शन का तौर आई सुम होनरा गाइना दु मंगलान मचाम दि सुम मनुंग मंगदबदि नत्ते अदो आई थिएटर की केनोसिदा दुम लुप्पगा लैजबने बाबाजु पब्लिसिटी होजिंग DIPR हाइबा पब्लिसिटी की कैमरामैन होइना दि प्रोजेक्टर की केयरटेकर होइना लेम बाबाजु तौरम कैमरा की ट्विन लेंस कैमरा जी ngang होय दा बाबा ने युम द जिक्सु लै सिजनबा यादा अदु सुम कैमरा की थिलजु लैजबा अइना तमनिंग बा फाउन तमजल्लुबने माइना वीडियोग्राफी फोटोग्राफी तमरगा लैजबने आई फिल्म की आइडिया अमा पावुंग लैगिद्रबा पावुंगी बोनना पावुंगी मतुंगिनना सही अनमा मखाइ अनि की ज्ञान अमा फंगे अदुना जु मिट माइ पांगे फिल्म रोम द संगा कांदा अइना याम संगिंगना संगिबसु नते आई कनामता द वानोंगिदे अर कमाइ चंगिमनो अदुगा हान फिल्म से कमाइ करिकलम फिल्म आई लाइबक फबा हाइ तारे आई सुमंग लीला लोयालमना कौरक लेवल लीला सिदा सी सानबा सिदा खुराई की राव ग्राउंड न सानबनी सिदा अखोइगे फिल्म डायरेक्टर सौ इल्लाई मियानिंगदब किलर की नुंसी फैजै की पुथोइबा डायरेक्टर सी माना मादी नुमितु प्ले जी येंग मजाने आइगा माला हाना खंगनबा लैते ओके अदो आई थवाय याम साने यामसु नुंगाई बाबोक म्याम याम इनकरेज तौई खुराई राव ग्राउंड की बाबोक याम नुंगाई ग्रे आई अनो आर्टिस्ट जो हैजद्रसु आइना याम कन्न थवाय याउना होनबदुदा मंगोंदा पियन की बजाने एजन डायरेक्टर फिल्म डायरेक्टर मोइना मतम खर लेरमा आइगोंदा टेलीफोन तौरे नंबर थिनारगा सुमाइ तौना फिल्म अमा आई सुमाइ तौने आई नंग कुमहनिंगे नंगी प्ले उरे अदुदा अदुगा मानवर कैरेक्टर में नेगेटिव रोल कनमनि हदो अइना पाखले हराउ कैदुबो हराउ रोइदोनो लदु पिरकपगुमनि अखोइददि आइदि अखोइना पामजबा लंबी कला सी आर्ट की लमजेददि पासु पाखली अदु माना अइना अदम अहानबदा अइना बो हैगद्रा आइदि फिल्म की केनो सो आई यानी केनो तौसे याम फबा मी ओरमी मासो आइना ngasiबोक थेंगनरप डायरेक्टर सिंगदा फबा ह्यूमन बीइंग हाइतारे
ꯑꯐꯕ ꯗꯥꯏꯔꯦꯛꯇꯔ ꯅꯠꯇꯕ ꯑꯐꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕ. ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯏꯟꯀꯔꯦꯖ ꯇꯧꯕꯤꯈꯤ ꯑꯗꯨꯃꯛꯅꯁꯨ ꯑꯗꯨꯒ ꯑꯍꯥꯟꯕ ꯐꯤꯂꯝꯗꯨꯗ ꯑꯩ ꯃꯔꯨꯞ ꯀꯥꯏꯀꯨ ꯃꯥꯗꯤ ꯍꯥꯟꯅꯅ ꯑꯦꯛꯁꯄꯣꯁ ꯃꯥꯒꯤ ꯁꯨꯄꯔ ꯁ꯭ꯇꯥꯔ ꯑꯣꯏ ꯂꯩꯕꯅꯤ ꯑꯗꯣ ꯃꯔꯨꯞ ꯀꯥꯏꯀꯨꯅ ꯑꯩꯕꯨ ꯌꯥꯝ ꯒꯥꯏꯗꯂꯥꯏꯟ ꯇꯧꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯐꯤꯂꯝꯗꯨꯗ ꯑꯗ ꯑꯩꯅ ꯃꯥꯕꯨꯁꯨ ꯑꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯂꯨꯠ ꯇꯧꯋꯦ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏ ꯂꯥꯟꯃꯩ ꯊꯥꯝꯕꯤꯁꯤ ꯑꯣꯏꯗꯣꯏꯔꯥ ꯂꯥꯟꯃꯩ ꯊꯥꯝꯕꯤꯁꯦ ꯑꯍꯥꯟꯕ ꯐꯤꯂꯝꯁꯤ ꯑꯍꯥꯟꯕ ꯐꯤꯂꯝꯁꯤ ꯑꯩꯅ ꯁꯦꯂꯨꯠ ꯇꯧꯖꯔꯤ ꯍꯥꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯗꯨꯒꯤ ꯐꯤꯂꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯊꯥꯡꯈꯥꯏ ꯑꯗꯨꯒꯤ ꯐꯤꯂꯝꯁꯦ ꯍꯦꯛ ꯔꯤꯂꯤꯁ ꯇꯧꯈꯤꯕꯒ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯉꯣꯟꯗ ꯐꯤꯂꯝ ꯑꯦꯁꯥꯏꯟꯃꯦꯟꯁꯦ ꯃꯊꯪ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯈꯤ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯐꯤꯂꯝꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯅꯦꯒꯦꯇꯤꯞ ꯉꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯦꯒꯦꯇꯤꯞ ꯉꯥꯛꯇꯅꯤ Negative character-ꯁꯤꯗ, ꯅꯦꯒꯦꯇꯤꯞ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯇꯤꯞ ꯍꯥꯏꯇꯥꯔꯦꯅꯦ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯍꯤꯔꯣꯒꯤ ꯔꯣꯜꯁꯤꯗꯤ ꯀꯔꯝꯕ ꯑꯣꯏꯈꯤ ꯀꯩꯅꯣꯅꯤ ꯋꯥꯟꯇꯦꯠ ꯂꯤꯟꯊꯣꯏꯁꯦ Okay. ꯑꯁꯤ ꯀꯥꯏꯀꯨꯒ ꯑꯩꯈꯣꯏꯅꯤꯁꯤ ꯄꯦꯔꯦꯂꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯑꯩ ꯍꯦꯔꯣꯅꯦꯅ ꯍꯥꯏꯖꯔꯣꯏꯒꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯀꯥꯏꯀꯨ ꯐꯤꯂꯝꯁꯤꯒꯤ ꯍꯦꯔꯣ ꯑꯣꯏꯅ ꯐꯤꯂꯝꯁꯤꯒꯤ ꯍꯦꯔꯣꯁꯦ ꯑꯩꯈꯣꯏ ꯃꯔꯨꯞ ꯀꯥꯏꯀꯨꯅꯤ ꯑꯗꯨꯒ ꯑꯩ ꯁꯕ ꯄ꯭ꯂꯣꯠꯇ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯀꯦꯔꯦꯛꯇꯔ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯋꯥꯛ ꯇꯧꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯌꯥꯝꯅꯁꯨ Positive ꯑꯣꯏꯅ. ꯋꯥꯟꯇꯦꯠ ꯂꯤꯟꯊꯣꯏ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯑꯣꯚꯔꯑꯣꯜ ꯐꯤꯂꯝꯗꯨ ꯑꯗꯨꯝ ꯈꯔ ꯌꯦꯡꯕꯤꯈꯤꯕ ꯑꯗꯨꯗ ꯁꯨꯝ ꯄꯣꯖꯤꯇꯤꯚꯀꯤ ꯃꯃꯤ ꯑꯃ ꯄꯣꯖꯤꯇꯤꯚ ꯁꯥꯕ ꯌꯥꯕꯒꯤ ꯃꯃꯤ ꯑꯃ ꯗꯥꯏꯔꯦꯛꯇꯔ ꯈꯔꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯣꯅꯤꯒꯤ ꯐꯤꯂꯝ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯖꯈꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯏꯁꯥꯒꯤ ꯂꯥꯏꯐꯇꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯅꯃꯗꯤ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪ ꯉꯥꯎꯕꯁꯦ ꯁꯤꯗꯗꯤ ꯋꯥ ꯂꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩ ꯂꯤꯂꯥꯁꯨ ꯄꯣꯊꯥꯔꯛꯄ ꯃꯇꯝꯅꯦ ꯁꯨꯃꯥꯡ ꯂꯤꯂꯥꯗꯒꯤ ꯇꯣꯛꯄ ꯂꯪꯗꯥꯏꯅꯤ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪꯁꯦ ꯑꯩꯒꯤ ꯗꯣꯔꯗꯥꯏꯅꯤ ꯌꯥꯝ ꯂꯨꯕ ꯇꯥꯡꯀꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯐꯦꯜ ꯑꯣꯏꯔꯝꯃꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯃꯄꯥꯝ ꯆꯥꯛꯁꯨ ꯆꯥꯗ ꯃꯋꯥ ꯆꯥꯛꯁꯨ ꯆꯥꯗ ꯑꯩꯒꯤ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯈꯤ ꯑꯗꯣ ꯌꯥꯝ ꯋꯥꯅ ꯀꯩꯅꯣ ꯇꯧꯈꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯍꯣꯃꯦꯟ ꯗꯤꯋꯥꯏ ꯑꯗꯨꯒ ꯁꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯐꯤꯂꯝꯁ ꯀꯪꯂꯥ ꯐꯤꯂꯝꯁꯀꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯍꯣꯃꯦꯟ ꯗꯤꯋꯥꯏ ꯑꯩꯈꯣꯏꯅꯤꯁꯤ ꯃꯔꯨ ꯑꯣꯏꯅ ꯄ꯭ꯔꯗꯛꯁꯟꯒꯤ ꯀ꯭ꯔꯤꯌꯨꯁꯤꯡꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯐꯤꯂꯝꯁꯤ ꯅꯝꯕ ꯍꯧꯗ꯭ꯔꯤꯉꯩ ꯊꯥ ꯑꯃꯃꯨꯛ ꯋꯥꯠꯂꯤꯉꯩꯗꯒꯤ ꯄ꯭ꯔꯤ ꯄ꯭ꯔꯗꯛꯁꯟ ꯁꯤ ꯑꯗꯨꯝ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯔꯣ ꯑꯣꯟꯗꯅ ꯑꯗꯨꯝ ꯁꯥꯒꯣꯟꯅꯔꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯑꯗꯨꯅꯁꯨ ꯃꯍꯩ ꯌꯥꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯕꯗꯒꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯈ꯭ꯔꯦꯕ ꯗꯥꯏꯔꯦꯛꯇꯔꯒ ꯑꯗꯨ ꯇꯥꯎꯃꯦꯟ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯁꯨ ꯌꯥꯝꯅ ꯑꯁꯦꯡꯕ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯑꯃꯅꯦ ꯑꯥꯔꯇꯤꯁ ꯑꯃꯅꯦ ꯍꯥꯏꯕ ꯑꯩꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯂꯥꯛꯄꯗ ꯑꯋꯥꯕ ꯂꯩꯇꯕ ꯑꯣꯀꯦ ꯑꯗꯣ ꯍꯥꯏꯕꯤꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪ ꯑꯉꯥꯎꯕꯁꯦ ꯉꯁꯥꯏ ꯍꯥꯏꯕꯤꯒꯗꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯋꯥꯔꯤ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯛꯁꯦꯁꯁꯤ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕꯁꯤꯅ ꯑꯣꯏꯗꯣꯏꯔꯥ ꯐꯤꯂꯝꯁꯤꯗ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯗ ꯃꯥꯅꯦ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯐꯪꯉꯦ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯃꯊꯦꯜ ꯑꯆꯧꯕ ꯑꯣꯏꯅ ꯊꯣꯛꯎꯕꯅꯦ ꯑꯇꯩꯗꯨꯅ ꯁꯨꯛꯇꯥꯅꯤ ꯑꯣꯏꯅ ꯁꯤꯡꯖꯨ ꯑꯣꯏꯅ ꯌꯥꯎꯔꯨꯕꯅꯤꯅ ꯑꯩ ꯁꯣꯏꯔꯛꯑꯁꯨ ꯑꯗꯨꯝ ꯉꯥꯛꯈꯟꯅꯕ ꯂꯩ ꯁꯤꯃꯗꯤ ꯑꯩ ꯁꯣꯏꯔꯛꯄꯗ ꯍꯦꯛꯇ ꯂꯣꯡꯗꯣꯏꯕ ꯐꯖꯈ꯭ꯔꯕ ꯕꯂꯥꯒꯁꯦ ꯂꯣꯏ ꯄꯨꯊꯗꯣꯏꯅꯦ ꯑꯩ ꯁꯣꯏꯔꯛꯄꯗ ꯍꯥꯏꯗꯤ ꯅꯨꯡ ꯌꯣꯄꯤꯒ ꯎꯒ ꯅꯞꯅꯕꯗ ꯌꯣꯄꯤ ꯇꯥꯎꯋꯦꯅ ꯑꯗꯣ ꯌꯣꯄꯤꯗꯨꯅ ꯍꯦꯟꯅ ꯌꯣꯠꯇꯨꯅ ꯍꯦꯟꯅ ꯆꯥꯎꯔꯛꯑꯗꯤ ꯎꯗꯣ ꯂꯨꯞꯇꯣꯏꯅꯦꯕ ꯑꯗꯨꯝ ꯕꯂꯥꯁꯨ ꯑꯗꯨꯝ ꯂꯨꯞꯇꯣꯏꯅꯦꯕ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟ ꯑꯃ ꯌꯧꯈꯤꯕꯅꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗꯤ ꯇꯥꯎꯃꯦ ꯑꯩ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯀꯟꯐꯤꯗꯦꯟꯁ ꯌꯥꯝ ꯂꯩꯈꯤꯗꯤ ꯌꯥꯝꯅ ꯍꯣꯃꯦꯟ ꯗꯤꯋꯥꯏꯁꯦ ꯃꯥꯒ ꯑꯩꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯔꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅꯤꯒꯤ ꯊꯥꯖꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯆꯧꯕ ꯄꯥꯡꯒꯜ ꯑꯃ ꯑꯣꯏꯈꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯐꯤꯂꯝꯗꯣ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯛꯄꯗ ꯑꯣꯟꯊꯣꯔꯛꯄꯗ ꯀꯥ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯑꯦꯟꯇꯥꯌꯔ ꯂꯩꯃꯤꯟꯅꯔꯤꯕ ꯐꯤꯂꯝꯒꯤ ꯐꯦꯃꯤꯂꯤꯗꯐꯥꯎꯗ ꯌꯥꯝ ꯈꯟꯈꯤꯗꯕ ꯅꯠꯇꯦ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯩꯁꯤꯅ ꯑꯣꯏꯗꯣꯏꯅ ꯍꯥꯏꯕ ꯄꯣꯠ ꯈꯟꯈꯤꯗꯕ ꯅꯠꯇꯦ ꯐꯤꯂꯝꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯏ ꯈꯟꯈꯤꯕ ꯃꯤꯅ ꯑꯗꯨꯒ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪꯗꯤ ꯑꯩꯅꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯈꯜꯂꯒ ꯊꯣꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯆꯥꯡꯌꯦꯡꯅꯤ ꯆꯥꯡꯌꯦꯡꯅꯤ ꯇꯥꯎꯃꯦꯟ ꯑꯩꯈꯣꯏꯅꯤꯒꯤ ꯍꯣꯃꯦꯟ ꯗꯤꯋꯥꯏ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯈꯜꯗ ꯑꯗꯨꯒ ꯗꯥ ꯄ꯭ꯔꯦꯝ ꯀꯪꯂꯥꯒꯤ ꯗꯥ ꯄ꯭ꯔꯦꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯆꯥꯡꯌꯦꯡꯅꯤ ꯍꯥꯏꯗꯤ ꯂꯨꯏ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯗ
tong tong an chat na lon ani da yumham moiraga romance ma sagat pai ji leiba kai bi ai soiradi Leva kai. ai di Yam jabu risk am ne tare. Film am oina zu. Life ki su yam jabu risk am oi ki ba. Are film ki su yam jabu risk oi bini. Ani mak tajajar wa tare mai pak rahe tare. Adu degi di no U turn adu U turn legi tare. Mama changchan bakatan. Adu ba haujo hau sida punna film ki amok tawbi khare. si hai ba jin ne mai kai ji ai khoi gi ai oza khoi gi nongmai tekni oza tombi professor oza tombi na hai gi ba ama khak ningjang in hoi khoi na thi ta to ya Nobel liba kabi yemana Nobel chama magi life ta chama iram ba udi machang moi ama khak iram ba nen phai na masi khalur ga te kai ba yame sumai di alugi mathen ju oi ba ai di negative track cha gum to mayam ju dum sai ngon da di chilau thi da ba aduna ju sum ahoba phuti oi na ju ma da ju dum mati ma yaw gum to sumai to si di yame adu bo film samaga ai yam samagi mathak cha gum kha film yorok padina hoji phausit pun chahi di kyam oi dino film se sai je 2000 kano da gini 8 ai da da swai da gini sumang le la hoji kha charana chahi nipan muksida film 100 ke mathak da tawram ne 100 yam hele ado mayamna nungsibi badi yamdri ado amuk su khalle Amitabh Bachchan hai so living legend Amitabh Bachchan hai so ma ju yam kum me du khut thek pada di ga ai jo ninga diwar sole Bukandar ka Sikandar kuli lore ka khoi ju ai kai no na mai na jo khal okay loina mak mak pa ka tani have laite adu maru ba apha film dudi time to time puthok pole tralo re habgi wakal onda tawbiri adu mo ai na marak se ai na khoi gi khukum ne tor di saukan oi so dum longni di kari na do haibiri kai no khoi di sahim da actor mana film tara mari manga kum da ya de man da yung go hai puduri ai film amma tor su ye ai moi di sahi ani da film amma khang ne dil wale ga na da thok ki do ai di super flop ne hai ge yang ne ta thak la ga na saukan yeng so lon khang da super flop ai jim ya hai rom ge ai ye di ai bo hai khang khang se so no man di moi na chahi ahum ni struggle tor cinema ma ga attempt tor ga puthorok pane akhoi di yengbu yengbiri me na akhoi ai khaki wana ti loina loina maki hanjan na tong da ya di akhoi di market pick pani na ado khoi akhoi aham da theater gi artist mo rame theater da gi musuman le la suman le da gi film da mula film da gi film tong na hojik se mo khoi singing da tare singing sing jawre singing si anga de pam pura video thasana gi sei ani ha tare ani di yamna super hit su ere ko ye kaisam pat heba ma are gi ha tomal ani se tiam phajare adu ngasi ngasi ki tanja se da hari bi sei si gi mon ga amasu ai request of jage tu ise singing gi je komai la ki ne se singing ji ju ya school pa khang na pi bani ai di ai khoi document da credit pi jage ai gi sei pam ba adu mana aina sum keno to bu da ai gi succeeding mi ji u da mana ya school pa khang angau bu da buni nang gi ya na mong da sei ma ka duet chi da nang sumai ni set tor ga mati am ka in set to ge da mana okay yes ko pakang option mati am sakre ho hai di Sarita Gazmi ga sakmina bi sei ma da nung si nang bu kai da lei ge an to bi sei da akhoi gi hip rap rapping khara yaw ne adu ga do to de sum mai sum la ko ne mai an nung si bi da na sei choi hai ba ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯃꯇꯝ ꯏꯁꯩ ꯚꯥꯕꯣꯛꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯏꯟꯇꯔꯇꯦꯟꯅꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯁꯤꯡ ꯉꯥꯛꯇꯅꯤ ꯄꯥꯝꯃꯤꯁꯦ ꯁꯨꯔ ꯇꯥꯕ ꯇꯥꯗꯕ ꯑꯗ ꯆꯣꯡꯉꯒ ꯇꯧꯕꯗ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯕꯨ ꯄꯪꯌꯥ ꯌꯥꯕꯅꯤꯗ ꯏꯁꯩ ꯍꯩꯕꯗꯤ ꯅꯠꯇꯦ okay ꯑꯗꯣ ꯑꯩꯈꯣꯏ video ꯊꯥ ꯁꯥꯟꯅꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯩ ꯑꯅꯤꯁꯤꯗꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯦ ꯑꯗꯨꯒ ꯀꯩꯁꯥꯝꯄꯥꯠꯅꯤ ꯁꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯩꯁꯥꯝꯄꯥꯠꯅꯤ ꯑꯗꯨ ꯅꯠꯇꯕ ꯑꯩꯅ ꯄꯥꯝꯖꯔꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯅꯣꯠ ꯁꯪꯀ꯭ꯔꯤꯇꯟ ꯌꯥꯎꯕ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯥ ꯇꯣꯃꯥꯜꯁꯦ ꯃꯁꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯃꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯔꯝꯒꯦꯔꯥ ꯃꯁꯤꯁꯦ ꯌꯥꯝꯗꯤ ꯂꯨꯕ ꯄꯣꯠꯅꯤ ꯑꯩꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯗꯁꯨ ꯑꯩꯒ ꯁꯨꯔꯆꯟꯗ꯭ꯔ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯑꯩꯒꯥꯅ ꯌꯥꯝ ꯋꯥꯅ ꯑꯁ ꯄꯨꯔꯥ ꯑꯩꯈꯣꯏꯅꯤ ꯅꯝꯅꯕꯖꯥꯠꯅꯤ ꯍꯥꯏꯕꯗꯤ ꯏꯁꯩꯁꯤ ꯀꯝꯄꯣꯖꯤꯁꯟꯁꯤꯁꯨ ꯅꯠꯇ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯄꯣꯠꯁꯨ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯁꯤꯅ ꯍꯥꯏꯕ ꯍꯩꯇꯕ ꯃꯇꯦꯛ ꯂꯧꯔꯒ ꯇꯧꯕꯅꯦ ꯑꯗꯣ ꯕꯣꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕꯗꯣ ꯏꯁꯩ ꯍꯩꯇ꯭ꯔꯒꯁꯨ ꯈꯣꯟꯖꯦꯜꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯨꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠ ꯑꯃꯗꯤ ꯂꯩ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯀꯩꯅꯣ ꯇꯧꯖꯒꯦ
samgi basigi nungsiba konjelna mai thakpiradha aise tomal da kolure ha ha tomal ha tomal ha 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 tomal karigino hayu nangna radhai lambida leiram liba hayu ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯝ ꯐꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯔꯁꯨ ꯌꯥꯝ ꯐꯖꯅ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯀꯩꯝꯇꯗꯤ ꯈꯪꯖꯗꯦ ꯈꯪꯖꯗ꯭ꯔꯒꯁꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯩꯁꯨ ꯁꯛꯄꯤꯔꯦ ꯀꯩꯅꯣꯁꯨ ꯇꯧꯕꯤꯔꯤ ꯐꯤꯂꯝꯁꯨ ꯇꯧꯕꯤꯔꯤꯀꯣ ꯑꯗꯨꯕꯨ ꯁꯤꯒ ꯂꯣꯏꯅ ꯂꯣꯏꯅ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯔꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯏꯁꯩ ꯇꯧꯕꯗꯁꯨ ꯀꯝꯄꯦꯌꯔꯤꯡ ꯇꯧ ꯍꯣꯁꯇꯤꯡ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯑꯗꯨꯝ ꯍꯣꯁꯇꯤꯡ ꯇꯧꯕꯤꯔꯤ ꯑꯗꯣ ꯍꯣꯁꯇꯤꯡꯁꯤ ꯍꯣꯁꯇꯤꯡ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯇꯥꯖꯩ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯁꯛꯄꯗꯁꯨ ꯍꯣꯁꯇꯤꯡꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤꯕꯅꯣ ꯁꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯀꯩꯅꯣꯅꯤ ꯃꯁꯤ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗ ꯂꯣꯏꯅꯃꯛ ꯑꯩ ꯍꯧꯁꯤ ꯂꯥꯎꯕꯩꯁꯨ ꯍꯥꯏꯔꯛꯏ ꯑꯣꯀꯦ ꯂꯥꯎꯕꯒꯗꯤ ꯌꯥꯎꯈ꯭ꯔꯕ ꯑꯃꯨꯛꯈꯛ ꯌꯥꯎꯈ꯭ꯔꯦ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯩ ꯕꯝꯄꯔꯗꯨꯗꯤ ꯂꯥꯎꯖꯔꯣꯏ ꯃꯔꯝꯗꯤ ꯁꯣꯏꯔꯛꯑꯗꯤ ꯑꯗꯨ ꯀꯥꯏ ꯑꯗꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯩꯒꯗꯕꯅꯤ ꯃꯤꯒꯤ ꯂꯥꯛ 6-7 ꯇꯥꯕ ꯚꯔꯅꯥ ꯀꯥꯔꯒꯤ ꯕꯝꯄꯔ ꯑꯩꯅ ꯍꯣꯔꯦꯟ ꯅꯝꯕꯔ 1ꯗ ꯇꯩꯅꯅ ꯂꯥꯎꯁꯜꯂꯨꯔꯗꯤ ꯑꯩ ꯃꯔꯝꯗꯤ ꯑꯩ ꯑꯦꯛꯁꯄꯥꯔꯠꯁꯨ ꯅꯠꯇꯦ ꯁꯣꯏꯗꯅ ꯃꯈꯥꯗ 6ꯒ 9ꯒ ꯑꯣꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯣꯟꯅ ꯊꯣꯛꯈ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯑꯗꯨꯗꯤ ꯑꯦꯛꯁꯀ꯭ꯌꯨꯖ ꯑꯝꯇ ꯐꯪꯉꯣꯏꯕ ꯊꯥꯡ ꯌꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗ ꯑꯩꯅ ꯃꯤꯅꯤ ꯗ꯭ꯔꯣꯗꯪ ꯂꯥꯎꯖꯔꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯑꯃꯨꯛꯈꯛꯇꯤ ꯂꯥꯎꯈꯤ ꯑꯗꯨ ꯍꯧꯁꯤ ꯂꯥꯎꯕꯗꯨꯗꯤ ꯐꯔꯦ ꯕꯣꯔ ꯁꯦꯟꯅꯕ ꯍꯥꯏ ꯂꯩ ꯑꯣꯀꯦ ꯕꯣꯔ ꯁꯦꯟꯅꯕꯒꯤ ꯑꯩ ꯑꯗꯨꯃꯗꯤ ꯑꯩ ꯋꯥꯔꯧꯋꯦ ꯑꯩꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯃꯤꯒꯤ ꯔꯤꯆꯨꯋꯦꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯐꯖꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯄꯪꯗꯧ ꯇꯧꯁꯜꯂꯛꯄ ꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯆꯍꯤꯒꯤ ꯊꯧꯔꯝ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯅꯔꯤꯕꯁꯤꯗꯒꯁꯤ ꯇꯥꯡꯈꯨꯜꯒ ꯄꯪꯁꯥ ꯁꯥꯍꯟꯕ ꯚꯥꯞꯃꯦꯟꯁꯤ ꯇꯥꯗꯅ ꯑꯗꯨꯃꯗꯤ ꯑꯩ ꯏꯁꯇ꯭ꯔꯣꯡꯂꯤ ꯑꯩ ꯑꯗꯨꯃꯗꯤ ꯌꯥꯖꯅꯤꯡꯗꯦ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯤꯔꯝ ꯑꯃꯗ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯅꯕꯁꯤꯗꯗꯤ ꯑꯗꯨꯝ ꯌꯥꯕ ꯒꯣꯠ ꯃꯁ ꯕꯤ ꯀ꯭ꯔꯦꯖꯤꯒꯤ ꯂꯤꯛꯂꯤ ꯑꯃ ꯃꯊꯛꯇꯩ ꯇꯥꯔꯛꯄꯗ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕꯅꯤ ꯈꯣꯟꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯖꯤꯟꯅꯕꯤꯒꯤ ꯄꯣꯠ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯀꯝꯄꯤꯌꯔ ꯇꯧꯕꯁꯦ ꯑꯩ ꯀꯩꯁꯨ ꯍꯩꯕ ꯅꯠꯇꯦ ꯅꯣꯡꯃ ꯑꯩ ꯂꯤꯂꯥ ꯌꯥꯎꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯈꯤꯕꯅꯤ ꯁꯤꯗꯤ ꯑꯩ ꯃꯁꯤ ꯃꯇꯦꯛꯁꯤꯃꯇꯪ ꯅꯤꯡꯁꯤꯡꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯄꯤꯁꯃꯦꯀꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯁꯛꯏꯕ ꯄ꯭ꯂꯥꯏꯕꯦꯛ ꯁꯤꯡꯒꯔꯁꯤ ꯀꯥꯟꯇ ꯂꯩꯁꯥꯡꯊꯦꯝ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯒ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯌꯥꯝ ꯕꯦꯕꯥꯔ ꯇꯧꯖꯕ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯕꯨꯅꯤ ꯅꯪ ꯂꯤꯂꯥꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯦ ꯑꯩ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯒꯤ ꯁ꯭ꯋꯁꯇꯤ ꯄꯨꯖꯥꯒꯤ ꯅꯪ ꯀꯝꯄꯤꯌꯔ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯑꯁ ꯃꯣꯏꯅ ꯍꯥꯏꯕꯅ ꯑꯩ ꯄꯨꯟꯁꯤꯗ ꯆꯠꯇ꯭ꯔꯤꯕꯅꯤꯀꯣ ꯍꯥꯏꯕꯅ ꯈꯥꯡꯅ ꯑꯦꯁ ꯇꯒꯗ ꯑꯩ ꯍꯩꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯣꯏ ꯃꯇꯝꯗ ꯁꯪꯒ ꯈꯥꯊꯗꯅ ꯑꯩ ꯊꯨꯛ ꯂꯥꯎꯏ ꯃꯇꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥ ꯑꯁꯨꯛꯄꯅꯤ ꯅꯪ ꯀꯩꯅꯣ ꯇꯧ ꯅꯪ ꯅꯇꯣꯝꯗ ꯅꯠꯇꯦ ꯏꯆꯦ ꯊꯣꯏꯁꯨ ꯌꯥꯎꯏ ꯅꯪ ꯂꯦꯞꯇꯪ ꯂꯦꯞꯄꯨ ꯍꯥꯏꯗꯅ ꯇꯧꯔꯒ ꯑꯩ ꯆꯠꯂꯤ ꯍꯧꯖꯤꯟꯗꯅꯁꯨ ꯂꯩꯔꯝꯃꯤ ꯏꯆꯦꯅ ꯍꯥꯟꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧ ꯂꯩꯔꯝꯃꯤ ꯑꯗꯣ ꯑꯁ ꯑꯩ ꯀꯂꯥꯡ ꯅꯤꯛꯄꯖꯥꯠꯅꯦ ꯍꯥꯏꯗꯤ ꯄ꯭ꯂꯦꯠꯐꯣꯝ ꯈꯦꯠꯅꯩ ꯁꯤꯗꯤ ꯌꯥꯄꯣꯟꯇꯦ ꯑꯩ ꯂꯤꯂꯥꯗ ꯄꯪ ꯉꯥꯡꯕꯗꯣ ꯍꯣꯔꯦꯟ ꯑꯗꯨꯗꯅꯦ ꯁꯤꯗꯤ ꯍꯦꯟꯅ ꯔꯤꯌꯦꯜ ꯑꯣꯏꯔꯛꯇꯣꯏꯅꯦ ꯑꯁ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯒ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯄꯨꯟꯁꯤꯗ ꯀꯥꯎꯔꯔꯣꯏ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇ ꯑꯍꯥꯟꯕꯗ ꯑꯩ ꯏꯆꯦꯅ ꯇꯧꯕꯗ ꯑꯩꯁꯨ ꯀꯩꯅꯣꯝꯃ ꯍꯥꯏꯐꯝ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩ ꯉꯁꯤ ꯃꯤꯡꯁꯦ ꯑꯩ ꯁꯃꯨꯉꯧ ꯍꯥꯏꯕ ꯃꯥꯜꯂꯦ ꯃꯄꯥꯒꯤ ꯃꯃꯤꯡꯗꯣ ꯑꯉꯥꯡꯁꯤꯒꯤ ꯑꯩ ꯅꯤꯡꯁꯤꯡꯕ ꯆꯞ ꯆꯥꯅ ꯍꯥꯏꯔꯤꯕ ꯁ꯭ꯔꯤ ꯁꯥꯃꯨꯉꯧꯒꯤ ꯃꯆꯥꯒꯤ ꯑꯁꯇꯤ ꯁꯟꯖꯩꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯋꯁꯇꯤ ꯄꯨꯖꯥ ꯍꯥꯏꯒꯗꯕꯗ ꯑꯁꯇꯤ ꯁꯟꯖꯩ ꯑꯁ ꯑꯅꯤꯗꯨꯗꯤ ꯄꯨꯔꯥ ꯊꯥꯎꯒꯤ ꯁꯤꯟꯅꯔꯣꯏꯗꯕ ꯑꯁ ꯑꯍꯥꯟꯕꯗ ꯈꯨꯊꯤꯔꯤꯅꯦꯕ ꯑꯁꯇꯤ ꯁꯟꯖꯩꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯏꯕ ꯏꯁꯩꯒꯤ ꯊꯧꯔꯝꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯨꯝꯖꯔꯤꯑꯅ ꯑꯩ ꯑꯁ ꯑꯩꯅ ꯁꯣꯏꯈꯤꯕꯗꯨꯒꯤ ꯅꯠꯇ ꯑꯣꯟꯊꯣꯛꯄ ꯑꯣ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯍꯧꯒꯠꯆꯔꯛꯄꯗꯨꯗ ꯑꯉꯥꯡꯗꯣ ꯍꯥꯠꯇꯣꯛꯄꯒꯤ ꯚꯥꯞꯇ ꯂꯥꯛꯑꯦ ꯑꯩꯅ ꯑꯁ ꯅꯨꯡꯉꯥꯏꯖꯗꯕꯁꯦ ꯑꯩꯅ ꯁꯦꯡꯗꯣꯛꯆꯕꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯈꯨꯊꯤꯕꯗꯒꯤ ꯍꯧꯔꯤꯕꯅꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯇꯧꯕꯗ ꯏꯁꯩ ꯁꯛꯎꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯌꯔꯤꯡ ꯇꯧꯕꯒꯤꯔ ꯈꯪꯗꯦ ꯃꯌꯥꯝꯅ ꯁꯦꯜ ꯊꯥꯔꯛꯄꯁꯦ ꯁꯦꯜ ꯊꯥꯔꯛꯄꯗ ꯂꯧꯁꯜꯂꯨꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯂꯧꯁꯟꯕꯁꯦ ꯂꯧꯅ ꯆꯠꯅꯗꯕꯅꯤꯅ ꯏꯀꯥꯏꯗꯅ ꯑꯃꯨꯛ ꯍꯥꯞꯆꯟꯕꯗ ꯏꯁꯥꯒꯤ ꯐꯤꯈꯥꯎꯗꯒꯤ ꯄꯩꯁꯥꯐꯥꯎ ꯂꯧꯊꯣꯛꯑꯒ ꯍꯥꯞꯆꯈꯤꯕꯁꯨ ꯌꯥꯎ ꯃꯥꯅꯦ ꯑꯗꯨ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯀꯩꯅꯣꯝꯇꯪ ꯁꯨꯝ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ
ꯑꯩꯗꯤ ꯀꯂꯥꯗ ꯃꯟꯊꯤꯛꯅꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ Okay. ꯑꯩ ꯐꯤꯂꯝ ꯀꯨꯝꯕꯗꯁꯨ ꯑꯩ ꯔꯦꯠ ꯂꯩꯔꯣꯏ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯣꯏ ꯑꯩ ꯐꯤꯂꯝ ꯑꯆꯧꯕ ꯑꯃ ꯀꯨꯝꯃꯒ ꯂꯨꯄꯥ 100 ꯄꯤꯔꯛꯄꯗꯨꯗꯤ ꯑꯩꯁꯨ ꯁꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯚꯥꯕꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯔꯛ ꯚꯦꯂ꯭ꯌꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯁꯤꯃꯗꯤ ꯀꯩꯅꯣ ꯃꯟꯇꯤꯛꯅꯔꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯀꯂꯥꯒꯤ ꯏꯁꯇ꯭ꯔꯒꯜ ꯑꯩ ꯏꯃꯥ ꯕꯕꯥꯒꯤ ꯈꯣꯡꯐꯝꯁꯤꯗ ꯑꯩꯅ ꯁꯨꯝ ꯁꯤꯃꯗꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯖꯒꯦꯅ ꯑꯩ ꯋꯥꯁꯛ ꯑꯣꯏꯅ ꯊꯝꯖꯕꯅꯤ ꯅ ꯄꯩꯁꯥ ꯊꯥꯔꯛꯄꯁꯦ ꯄꯤꯈꯥꯎꯗ ꯑꯩ ꯍꯥꯞꯆꯤꯟꯕꯤꯔꯛꯄ ꯀꯩꯅꯣ ꯇꯧꯋꯤ ꯈꯨꯠꯅ ꯍꯦꯛ ꯂꯧ ꯌꯥꯗꯦ ꯀꯅꯥꯒꯨꯝꯕꯅꯁꯨ ꯊꯥꯔꯛꯄꯗ ꯂꯧꯗꯕꯁꯤ ꯁꯥꯎꯕꯁꯨ ꯌꯥꯎꯋꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯗꯅ ꯊꯥꯔ ꯅꯪꯅ ꯍꯨꯟꯗꯣꯛꯑꯝꯃꯦ ꯃꯥꯕꯨ ꯅꯦꯒ꯭ꯂꯦꯛ ꯇꯧꯕ ꯅꯠꯇꯦ ꯃꯤ ꯃꯃꯥꯡꯗ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯅ ꯇꯦꯛꯁꯤ ꯑꯃ ꯊꯝꯃꯤ ꯁꯤꯗ ꯍꯥꯞꯄꯤꯌꯣꯗꯅ ꯊꯝꯃꯤ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯃꯤ ꯇꯦꯛꯁꯤꯗꯨꯗ ꯊꯥꯗꯔꯝꯗꯅ ꯑꯩꯅ ꯄꯤꯈꯥꯎ ꯍꯥꯞꯄꯒꯗꯤ ꯐꯥꯎꯜ ꯇꯧꯔꯦ ꯑꯗꯨ ꯑꯁꯦꯡꯕ ꯄꯩꯁꯥꯅꯦꯅ ꯂꯧꯗꯦꯅꯁꯨ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯊꯥꯔꯛꯄ ꯂꯧꯁꯟꯕꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯃꯁꯤꯃꯗꯤ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝ ꯑꯩ ꯂꯅꯥꯏ ꯑꯣꯏꯅ ꯈꯟꯖꯕ ꯂꯩꯖꯕꯅꯤ ꯑꯗ ꯁꯨꯝ ꯌꯨꯝꯗꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯑꯣꯏꯅ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯑꯩ ꯋꯦꯂꯦꯠ ꯄꯥꯏꯗꯕ ꯃꯤꯅꯦ ꯑꯩ ꯄꯩꯁꯥ ꯑꯩꯒꯤ ꯃꯅꯤ ꯕꯦꯒ ꯍꯧꯖꯤꯛꯁꯨ ꯄꯥꯏꯗꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯁꯨꯝ ꯀꯩꯅꯣꯗ ꯑꯩ ꯃꯅꯤ ꯕꯦꯒ ꯍꯥꯞꯄꯁꯦ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯂꯥꯏꯔꯅ ꯍꯧꯔꯛꯄꯒꯤ ꯄꯩꯁꯥ ꯄꯥꯏꯈꯤꯗꯕꯒꯤ ꯀꯜꯆꯔꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯁꯨꯝ ꯄꯣꯀꯦꯠꯇ ꯍꯥꯞꯄꯗꯣ ꯌꯨꯝꯗꯒꯤ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗ ꯂꯨꯄꯥ 500 ꯆꯞꯄꯤꯒ ꯁꯨꯝ ꯄꯣꯀꯦꯠ ꯃꯅꯤꯅ ꯍꯥꯞꯄꯛꯄꯗꯣ ꯉꯁꯥꯏ 10 ꯆꯞꯄꯤ ꯑꯃ ꯄꯤꯈꯥꯎ ꯅꯝꯖꯟꯕꯤꯗꯨꯗ ꯑꯩꯅ ꯀꯣꯊꯣꯛ ꯂꯪꯆꯦꯞ 500 ꯆꯞꯄꯤꯗꯣ ꯌꯥꯎꯈꯤꯕ ꯌꯥꯎꯔꯦꯗꯤ ꯈꯪꯉ ꯑꯃꯨꯛ ꯈꯨꯡꯍꯜꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯁ ꯉꯥꯛꯇꯪꯗꯨꯗ ꯃꯔꯝꯗꯤ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯑꯩꯒꯤ ꯂꯟꯅꯦꯕ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯇꯥꯟꯖꯕ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯕꯤꯔꯒ ꯑꯩꯅ ꯗꯥꯟ ꯇꯧꯔꯝꯕꯗꯨꯗꯤ ꯌꯥꯏ ꯀꯅꯥꯝꯁꯨ ꯈꯪꯕꯤꯔꯣꯏꯗꯣꯏꯅꯦꯕ ꯑꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯒ ꯋꯥꯔꯤ ꯇꯝꯃꯤ ꯑꯩ ꯋꯥꯏꯐꯅ ꯁꯥꯎꯖꯜꯂꯛꯑꯦ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯕꯣꯅꯤꯒꯤ ꯑꯩꯈꯣꯏ ꯑꯦꯛꯇꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯐ꯭ꯂꯣꯂꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯤꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯇꯧꯕ ꯏꯚꯟ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗ ꯃꯛꯇ ꯂꯧꯕ ꯆꯠꯂꯒꯁꯨ ꯊꯥꯛꯀ ꯈꯣꯡꯒ ꯁꯥꯟꯅ ꯍꯣꯏ ꯈꯣꯏꯔꯝꯕꯒꯨꯝꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯦꯆꯔꯦꯜꯗꯤ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯕ ꯃꯌꯥꯝ ꯑꯃ ꯊꯛ ꯊꯛ ꯇꯧꯔꯛꯄꯤꯁꯦ ꯃꯁꯤ ꯏꯟꯇꯦꯟꯁꯅꯦꯜꯂ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯃꯁꯥꯒꯤ ꯑꯗꯨꯝ ꯌꯥꯎꯖꯔꯕꯖꯥꯠ ꯃꯁꯤ ꯈꯔ ꯏꯟꯕꯣꯔꯟ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯝ ꯑꯩꯒꯤ ꯕꯕꯥꯅꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥꯅꯁꯨ ꯈꯔ ꯃꯌꯥꯝꯗꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯣꯉꯥꯟꯕ ꯑꯩ ꯑꯣꯖꯥꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯁꯦ ꯌꯥꯔꯤꯈꯩ ꯁꯦꯝꯖꯤꯟꯒꯅꯨ ꯊꯃꯣꯏꯗꯒꯤ ꯊꯣꯛꯊꯣꯛꯑ ꯇꯧ ꯑꯗꯨꯗ ꯃꯌꯥꯝ ꯅꯨꯡꯁꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯣꯖꯥꯅ ꯑꯗꯨ ꯂꯣꯏ ꯁꯛꯁꯦꯁ ꯑꯣꯏꯈꯤ ꯑꯩ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯕꯗꯁꯨ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕꯁꯤꯡꯁꯦ ꯊꯃꯣꯏꯗꯩ ꯅꯪ ꯇꯧ ꯈꯪꯉ ꯄꯦꯅꯦꯜ ꯃꯌꯥꯝꯗꯣ ꯍꯪꯕ ꯈꯪꯗ꯭ꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯤꯂꯝ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯕꯤꯔꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯤꯒꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯇꯔ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯑꯩꯈꯣꯏ ꯕꯣꯅꯤ ꯍꯥꯏꯔꯤꯕ ꯑꯦꯛꯇꯔꯁꯦ ꯅꯤꯡꯁꯤꯡꯂꯛꯇꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯗꯥꯏꯋꯥꯏꯗ ꯐꯒꯠꯂꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯌꯥꯝꯅꯗꯤ ꯑꯁ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯐꯒꯠꯂꯦ ꯌꯥꯝ ꯍꯥꯏꯔꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯕꯣꯅꯤ ꯑꯦꯖ ꯑꯦꯟ ꯑꯦꯛꯇꯔ ꯍꯥꯏꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯂꯩꯔꯤꯕꯅꯤꯅ ꯃꯁꯤ ꯐꯒꯠꯂꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯐꯒꯠꯂꯛꯅ ꯑꯃꯨꯛꯁꯨ ꯐꯩꯖꯩ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯕꯤꯔꯝꯗꯧ ꯃꯥꯜꯂꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯐꯤꯂꯝꯅꯤ ꯌꯥꯝ ꯌꯦꯡꯕꯤ ꯑꯩꯈꯣꯏ ꯑꯦꯅꯤꯋꯦꯌꯔ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯑꯗꯨꯝ ꯈꯪꯉꯦ ꯐꯤꯂꯝ ꯌꯦꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯦꯅꯤꯋꯦꯌꯔ ꯑꯃꯗ ꯊꯕꯛ ꯑꯃ ꯑꯊꯥꯞꯄꯗ ꯆꯠꯂꯨꯔꯁꯨ ꯉꯔꯥꯡ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯐꯤꯂꯝ ꯅꯍꯥꯟꯗ ꯀꯣꯄꯤꯔꯥꯏꯠ ꯊꯥꯗꯣꯛꯈꯤꯕ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛ ꯃꯌꯥꯝꯗꯣ ꯈꯪꯕꯤꯔꯝꯅꯤ ꯑꯗꯨꯗꯤ ꯌꯦꯡꯉꯤ ꯈꯪꯉꯤ ꯅꯨꯡꯉꯥꯏꯔꯤ ꯂꯨꯔꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯄꯤꯛꯄ ꯃꯥꯔꯀꯦꯠꯅꯦ ꯑꯩ ꯁꯤꯗ ꯌꯥꯝ ꯀꯟꯀ꯭ꯂꯨꯖꯟꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯤꯂꯝꯁꯦ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯃꯨꯠꯈꯤꯒꯗꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯋꯥꯔꯗ ꯌꯥꯎꯔꯤꯗꯅ ꯃꯌꯥꯝꯅ ꯌꯥꯝ ꯊꯤꯅ ꯆꯩꯕꯤꯕꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯩꯇ ꯇꯧꯔꯤꯕꯁꯤꯗ ꯗꯣꯀꯨꯃꯦꯟꯇ꯭ꯔꯤ ꯀꯦꯇꯥꯒꯣꯔꯤꯗ ꯁꯣꯔꯠꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯏꯟꯗꯤꯌꯟ ꯄꯦꯅꯣꯔꯥꯃꯥ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯐꯪꯉꯤ ꯐꯪꯉꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯑꯗꯨꯝ ꯍꯥꯡꯉꯒ ꯊꯝꯃꯤ ꯑꯗꯣ ꯉꯁꯤꯗꯤ ꯐꯤꯂꯝ ꯊꯥ 3 ꯂꯦꯞꯁꯜꯂꯦ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯀꯩꯅꯣꯁꯦ ꯑꯩ ꯌꯥꯝ ꯊꯃꯣꯏ ꯑꯣꯅꯦꯁꯂꯤ ꯑꯩ ꯀꯩꯝꯇ ꯃꯤꯅꯝꯗꯅ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯩꯒꯤ ꯋꯥꯏꯐꯁꯦ ꯑꯩ ꯃꯥꯁꯨ ꯐꯤꯂꯝ ꯄꯥꯝꯖꯕ ꯐꯤꯂꯝ ꯀꯨꯝꯖꯔꯤꯕ ꯀꯩꯅꯣꯃꯅꯦ ꯊꯥ 7 ꯊꯕꯛ ꯂꯦꯞꯄ ꯀꯥꯟꯗ ꯑꯩ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯁꯤꯅ ꯆꯥꯖꯕꯅꯤ ꯑꯩꯒꯤ ꯍꯤꯡꯅꯕꯁꯨ ꯍꯣꯠꯅꯖꯕꯅꯦ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯐꯇꯨ ꯊꯥꯗꯠꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯋꯥꯏꯐꯇꯤ ꯇꯟ ꯌꯣꯜꯂꯤꯅꯦ
ꯇꯤ ꯁ꯭ꯇꯣꯜ ꯌꯨꯝꯗ ꯇꯧꯔꯒ ꯁꯔꯚꯥꯏꯚ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯕꯗ ꯌꯧꯔꯛꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯅꯤ ꯇꯣꯛꯑꯅꯤꯅ ꯑꯩꯈꯣꯏ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯑꯕ ꯎꯁꯥ ꯁꯤꯅꯦꯃꯥ ꯑꯃꯗꯤ ꯄ꯭ꯔꯇꯥꯞ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯐ꯭ꯔꯦꯟꯁ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯁꯦ ꯁꯤꯁꯨ ꯈꯔ ꯂꯩꯔ ꯇꯣꯛꯑꯅꯤ ꯁꯣꯞꯄꯤꯡ ꯃꯣꯜ ꯂꯣꯜꯂꯒꯦ ꯍꯥꯏꯔꯛꯄ ꯌꯥꯏ ꯐꯤꯂꯝꯗꯒꯤ ꯁꯨꯝ ꯇꯧꯔꯝꯅꯤ ꯐꯤꯂꯝ ꯀꯥꯞꯇꯅ ꯂꯩꯔꯝꯅꯤ ꯃꯣꯏ ꯊꯥ ꯇꯔꯨꯛ ꯇꯔꯦꯠꯁꯦ ꯀꯩꯝꯇ ꯇꯧꯗꯅ ꯑꯗꯨꯝ ꯕꯤꯜꯗꯤꯡꯁꯦ ꯌꯨꯡꯉ ꯂꯩꯗꯣꯏꯅꯦꯕ ꯂꯩꯗꯣꯏꯅꯦꯕ ꯑꯗꯩ ꯍꯣꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯤꯗꯤꯗ ꯌꯦꯡꯕꯗꯨꯗꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯀꯥꯏꯗꯒꯤ ꯔꯤꯇꯔꯟ ꯄꯩꯁꯥ ꯊꯥꯗꯈꯤ ꯃꯌꯥꯝꯗꯣ ꯂꯥꯛꯇꯣꯔꯤ ꯑꯗꯨꯏ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯈꯣꯡꯗ ꯊꯥꯡꯖꯧꯅ ꯌꯥꯟꯁꯤꯟ ꯃꯈꯣꯡ ꯊꯥꯗꯠꯄꯗꯧꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡ ꯃꯥꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯄꯥꯝꯕꯩ ꯑꯃꯗ ꯑꯩꯈꯣꯏꯁꯨ ꯐꯤꯂꯝ ꯇꯧꯖꯔꯒ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯖꯩꯅꯦꯅ ꯈꯟꯖꯔꯤꯅꯦ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤꯁꯨ ꯃꯥꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯅ ꯂꯥꯏꯔꯤꯛꯀꯤꯁꯨ ꯂꯥꯏꯔꯤꯛꯅ ꯑꯗꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯕꯨ ꯀꯔꯞꯁꯟ ꯂꯩꯇꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯁꯣꯁꯥꯏꯇꯤꯁꯤꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯣꯁꯥꯏꯇꯤꯁꯤꯒꯤꯅꯦꯅ ꯈꯜꯂꯒ ꯆꯣꯡꯊꯣꯔꯛꯏꯕ ꯉꯥꯛꯇꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯕꯤꯔꯒ ꯑꯗꯨ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯐꯤल्म मेकिंग की फिल्म की तम तम सूम फदी फगलक तारगसु मार्केट से लेरम साइज तगी सूम तम तम पिक्सल मार्केट लेत्रगदी सोंद फिल्म प्रोडक्शन फजा तारगसु मार्केट लेत्रगदी योमम लेत्रगदी पुथोय पोथोक्तुन कदौदुन हाबगी क्वेश्चन लोय मांगदुनि अदर मयाम से थबक फंगदबगी मोंग द लोय लेबगी मोंग ने हाबिरिसे याम नोंगाजे दुबु लोइसलकपसिदा कोगी हैप्पी नोट लोइसनम हायतारे मयाम नसु याम पामनो कोई कैसाम पास वीडियो थासना फिल्म की सिस्टम सिसु मतेन तक सकप्रमु सागी कॉन्सेप्ट से पीखी बनी कोई ता होमेन दिवाई की मयेक नि सुरनी मागी अदे मतेन तक नुंसिये दी हाइरगा थमोइदु दिपियु यातबा पाने दी हाइरगा इमिसिना उबा फंगदबा पाट नंदी कैसाम्पाट नि कैसाम्पाट कैसाम्पाट नि कैसाम्पाट कैसाम्पाट नि कैसाम्पाट याम नोइजे कैसाम्पाट अदुगा हौजिक कोइना लाइव संदोकचरीबा बोनीगो वारी सनजरीबा इंपैक्ट टीवी की ऑफिस कैसाम्पाटनी याम चानगरे अदुगा ngasi kui manu honi thoram sim matang shadelu senjarage tu ngasi thoram sida boni link to na thoram siba thawai happy khiba mapung fan bi ta boni bu amuk gana thaka jokonduk se appreciate you joining thank you masini ngasi manu honi thoram ngasi ke edition se kam to bi bage khoi da khan bir pe agani kui mail id di impacttvnews@gmail.com natraga khoi facebook page www.facebook.com/impacttvmanipur da join to biraga comment amadi feedback thabir pe agani with that this is Raj Rongthum signing out see you same time next time at prime time have a good night